ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯆꯜꯅꯨꯄꯤ ꯍꯨꯔꯥꯟꯕ ꯏꯁꯦꯟ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯖꯕꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ ꯃꯆꯥ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯅ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯑꯧꯔꯥꯏꯔꯤ꯫ ꯂꯥꯡꯂꯦꯟ ꯀꯗꯥꯏꯗꯒꯤꯅꯣ ꯈꯜꯂꯛꯂꯤꯕ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯃꯃꯥꯗ ꯍꯪꯂꯛꯏ꯫ "ꯏꯃꯥ, ꯏꯃꯥ, ꯑꯩ ꯀꯩꯅꯣꯝꯃ ꯍꯪꯒꯦ." "ꯍꯪꯉꯣ ꯍꯪꯉꯣ, ꯏꯆꯥꯅ ꯀꯔꯤ ꯍꯪꯅꯤꯡꯕ?" "ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗ ꯍꯥꯏꯔꯤꯕ ꯃꯆꯟꯅꯨꯄꯤ ꯂꯧꯕ ꯅꯨꯄꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯨꯝꯕ ꯑꯁꯤꯗꯅꯦ ꯃꯥꯃꯅ ꯏꯆꯦꯜ ꯍꯥꯏꯅ ꯀꯧꯒꯗꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯁꯨ ꯀꯧꯗꯦ, ꯂꯨꯈꯣꯏ ꯂꯨꯈꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯋꯦ꯫ ꯑꯗꯨꯒ ꯃꯥꯃꯅ ꯄꯥꯕꯨꯡꯕꯨ ꯃꯔꯛ ꯃꯔꯛꯇꯁꯨ ꯅꯨꯄꯤ ꯍꯨꯔꯥꯟꯕ ꯃꯨꯅꯥꯟ ꯍꯥꯏꯅꯁꯨ ꯁꯥꯎꯔꯀꯥꯟꯗ ꯍꯥꯏꯔꯤꯁꯤꯗꯤ ꯄꯥꯕꯨꯡꯅ ꯀꯅꯥꯒꯤ ꯅꯨꯄꯤ ꯍꯨꯔꯥꯜꯂꯤꯅꯣ ꯏꯃꯥ?" ꯐꯖꯕꯤ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯇꯨꯅ "ꯅꯪ ꯃꯥꯃꯅ ꯑꯗꯨꯃꯥꯏꯅ ꯀꯧꯕꯕꯨ ꯏꯆꯥ ꯇꯥꯔꯕ꯭ꯔꯥꯅꯦ?" "ꯇꯥꯔꯦ, ꯉꯔꯥꯡꯇꯁꯨ ꯄꯥꯕꯨꯡꯅ ꯆꯥꯛ ꯆꯥꯈꯤꯁꯤ ꯍꯥꯏꯕꯗꯅꯦ ꯅꯨꯄꯤ ꯍꯨꯔꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯥꯛ ꯆꯥꯅꯤꯡꯗꯦ, ꯆꯥꯔꯣꯏ ꯍꯥꯏꯅ ꯃꯥꯃꯅ ꯌꯥꯗꯗꯨꯅ ꯑꯗꯨꯝ ꯆꯠꯈꯤ꯫ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯄꯥꯕꯨꯡꯅ ꯀꯅꯥꯒꯤ ꯅꯨꯄꯤ ꯍꯨꯔꯥꯜꯂꯤꯅꯣ?" "ꯍꯨꯔꯥꯟꯗꯦꯗ, ꯅꯪ ꯃꯥꯃꯅꯅꯦ ꯄꯥꯕꯨꯡꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤꯌꯦ." "ꯅꯠꯇꯦ ꯅꯠꯇꯦ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯃꯤꯒꯤ ꯅꯨꯄꯤ ꯁꯣꯏꯗꯅ ꯍꯨꯔꯥꯜꯂꯝꯒꯅꯤ, ꯑꯗꯨꯅ ꯀꯧꯔꯤꯅꯦ ꯃꯤꯅ ꯍꯥꯏ꯫ ꯄꯥꯕꯨꯡꯁꯦ ꯀꯅꯥꯒꯤ ꯅꯨꯄꯤ ꯍꯨꯔꯥꯜꯂꯨꯒꯦ ꯍꯥꯏꯕ ꯏꯃꯥ?" "ꯏꯍꯦ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯅꯪ ꯄꯥꯕꯨꯡꯅ ꯀꯅꯥꯒꯤ ꯅꯨꯄꯤ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯕꯒꯦ ꯑꯩ ꯂꯩꯔꯤꯁꯤꯗꯤ." "ꯑꯩ ꯆꯤꯡꯅꯩ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯃꯤꯒꯤ ꯅꯨꯄꯤ ꯁꯣꯏꯗꯅ ꯍꯨꯔꯥꯜꯂꯝꯒꯅꯤ, ꯑꯗꯨꯅ ꯀꯧꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯍꯨꯔꯥꯟꯕꯒꯤ ꯃꯆꯥ ꯑꯣꯏꯅꯤꯡꯗꯦ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯃꯤꯒꯤ ꯅꯨꯄꯤ ꯍꯨꯔꯥꯜꯂꯝꯒꯅꯤ, ꯑꯩ ꯈꯪꯉꯦ." ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯗꯨ ꯃꯈꯣꯜ ꯊꯣꯛꯄ ꯃꯈꯩ ꯀꯞꯊꯣꯛꯈꯤ꯫ ꯂꯥꯡꯂꯦꯟ ꯐꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯉꯥꯡꯅꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯥ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯤ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯁꯛꯅꯔꯤꯕ ꯑꯗꯨ ꯇꯥꯁꯤꯟꯕ, ꯄꯥꯝꯂꯒꯅ ꯍꯔꯥꯎꯕ, ꯄꯥꯝꯗ꯭ꯔꯒ ꯌꯥꯅꯤꯡꯗ꯭ꯔꯒꯅ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯟꯅ ꯀꯞꯊꯣꯛꯆꯕ ꯑꯁꯤꯅꯤ꯫ ꯑꯁꯦꯡꯕꯃꯛꯁꯨꯅꯤ ꯂꯨꯈꯣꯏ꯫ ꯃꯍꯥꯛꯅ ꯃꯨꯅꯥꯟꯗ ꯃꯨꯅꯥꯟ ꯍꯥꯏꯅ ꯀꯧꯏ, ꯃꯨꯅꯥꯟꯅꯁꯨ ꯂꯨꯈꯣꯏꯗ ꯂꯨꯈꯣꯏ ꯍꯥꯏꯅ ꯃꯤꯡ ꯑꯗꯨꯝ ꯀꯧꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯂꯨꯈꯣꯏꯅ ꯅꯨꯄꯤ ꯍꯨꯔꯥꯟꯕ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯐꯥꯒꯤ ꯇꯧꯅꯩ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯇꯥꯔꯒ ꯂꯥꯡꯂꯦꯟ ꯋꯥꯍꯪ ꯑꯁꯤ ꯍꯪꯂꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯉꯥꯡꯅꯤ, ꯀꯔꯤꯃꯇ ꯈꯪꯖꯕ ꯅꯠꯇꯦ꯫ ꯐꯖꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯇꯝꯕꯥꯛꯇ ꯄꯝꯈꯠꯇꯨꯅ "ꯁꯦ ꯀꯞꯀꯅꯨ, ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯅꯨꯄꯤ ꯃꯆꯥꯅꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯀꯞꯀꯅꯨꯁꯦ ꯀꯞꯀꯅꯨꯁꯦ." "ꯃꯥꯃꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯃꯝꯒꯅꯤ, ꯃꯥꯃꯒꯤ ꯅꯨꯄꯤꯁꯨ ꯂꯩꯇꯦ, ꯑꯩꯈꯣই ꯄꯥꯕꯨꯡꯅ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯑꯩ ꯈꯪꯉꯦ." "ꯏꯍꯦ ꯑꯗꯨꯒꯤ ꯅꯠꯇꯦꯃꯦ ꯏꯆꯥ ꯅꯪꯕꯣ, ꯁꯦ ꯅꯪ ꯃꯥꯃ ꯅꯨꯄꯤ ꯍꯨꯔꯥꯟꯕ ꯍꯥꯏꯅ ꯀꯧꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯏꯃꯥ ꯂꯤꯔꯒꯦ, ꯅꯥꯄꯤꯒ ꯇꯩꯊꯣꯛꯎꯁꯤ, ꯑꯉꯥꯎꯕꯁꯤꯗꯤ, ꯁꯦ ꯃꯨꯟꯅ ꯇꯥꯔꯣꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯕ ꯍꯧꯔꯛꯏ꯫ ꯌꯥꯎꯁꯪꯅꯤ ꯍꯥꯏꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯅꯩ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯅ ꯈꯤꯠ ꯍꯦꯜꯂꯤ꯫ ꯃꯔꯥꯡ ꯍꯧꯅꯕ ꯃꯔꯛ ꯑꯁꯤꯗ ꯂꯨꯈꯣꯏ ꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯆꯥꯛ ꯆꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯤ꯫ ꯂꯨꯈꯣꯏꯅ ꯃꯨꯅꯥꯟꯗ "ꯉꯥꯅꯨꯗꯤ ꯁꯠꯄꯅ ꯄꯨꯔꯛꯑꯅꯤ ꯍꯥꯏꯗꯥꯏꯅꯦ?" "ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯗꯤ." "ꯀꯥꯟꯅꯔꯔꯣꯏ, ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯂꯧꯔꯨꯔꯁꯤ ꯉꯟꯅ ꯍꯣꯠꯅꯁꯤ꯫ ꯑꯩꯗꯤꯅꯦ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯤꯕꯅꯤ, ꯄꯨꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤ." "ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ." ꯂꯨꯈꯣꯏ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯆꯜꯕꯨ ꯇꯥꯅꯅꯕ ꯂꯥꯎꯔꯛꯏ꯫ "ꯐꯖꯕꯤ, ꯑꯩ ꯉꯥꯅꯨ ꯂꯧꯔꯨꯒꯦꯀꯣ, ꯏꯃꯥꯗ ꯏꯁꯤꯡ ꯈꯤꯇ ꯊꯥꯡꯒꯠꯄꯤꯔꯝꯃꯣ ꯍꯥꯏꯌꯨ." "ꯑꯧ ꯍꯥꯏꯒꯦ." "ꯅꯣꯏ ꯅꯆꯟꯅꯨꯄꯤꯗꯨꯗꯤ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯂꯩ ꯍꯥꯏꯗꯥꯏꯅꯦ, ꯑꯃꯨꯛ ꯂꯥꯛꯑꯕꯣ?" "ꯂꯥꯛꯑꯦ, ꯌꯥꯎꯁꯪꯒꯤ ꯊꯥꯕꯜꯗꯣ ꯁꯤꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯅ ꯁꯤꯗ ꯂꯥꯛꯏꯅꯦ, ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯠꯈꯤꯒꯗꯣꯏꯅꯤ." "ꯇꯧꯕꯨꯗꯤ ꯑꯉꯥꯡꯍꯣꯏ ꯇꯧꯖꯔꯤꯅꯤꯗ, ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯤ." "ꯈꯪꯗꯦꯗ ꯑꯉꯥꯡꯅꯦꯅ ꯇꯧꯔꯤꯁꯦ, ꯉꯥꯛꯇ ꯇꯨꯃꯤꯟ ꯂꯩꯇꯦ, ꯃꯔꯦꯡ ꯌꯥꯝ ꯆꯠꯂꯦ, ꯀꯣꯛꯀ ꯉꯥꯎꯏ꯫ ꯃꯥ ꯂꯩꯇ꯭ꯔꯒ ꯐꯩ, ꯂꯩꯔꯗꯤ ꯌꯨꯝꯒꯁꯦ ꯉꯥꯡꯅ ꯂꯥꯛꯅꯕꯒ ꯉꯝꯕ ꯅꯠꯇꯦꯗ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯦ ꯁꯤꯡꯖꯨ ꯆꯥꯅꯤ, ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯦ ꯀꯨꯞꯁꯨ ꯆꯥꯅꯤ, ꯑꯃꯨꯛ ꯇꯣꯏꯕ." ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ꯫ ꯃꯨꯅꯥꯟꯃꯗꯤ ꯐꯖꯕꯤꯕꯨ ꯎꯗ꯭ꯔꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨ ꯎꯈꯤꯕ ꯑꯗꯨꯗꯒꯤ ꯂꯨꯈꯣꯏ ꯃꯈꯣꯏꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯇꯣꯏꯅ ꯄꯨꯟꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐꯖꯕꯤꯗꯤ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯐꯤ ꯇꯨꯕ ꯇꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈꯤꯕꯅ ꯂꯥꯛꯄ ꯀꯥꯟꯗꯁꯨ ꯊꯦꯡꯅꯗꯦ ꯅꯣꯡꯃꯇ꯫ ꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ? ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯌꯥꯎꯁꯪꯒꯤ ꯁꯦꯜ ꯊꯠꯄ ꯆꯠꯀꯅꯤ ꯍꯥꯏꯅ
ꯃꯥꯒꯤ ꯑꯔꯩꯕ ꯁꯦꯠ ꯆꯥꯗꯨꯅ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯗꯨꯅ ꯐꯖꯕꯤꯕꯨ ꯍꯧꯕ ꯂꯥꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ "ꯐꯖꯕꯤ! ꯐꯖꯕꯤ! ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ?" ꯐꯖꯕꯤ ꯏꯃꯨꯡꯗꯒꯤ "ꯂꯣꯏꯔꯦ ꯂꯣꯏꯔꯦ!" ꯐꯖꯕꯤ ꯃꯁꯝꯗꯨ ꯁꯦꯝꯗꯨꯅ ꯊꯧꯗꯛꯏ꯫ "ꯑꯣ ꯈꯔ ꯀꯦꯔꯗꯤ ꯂꯥꯛꯑꯣ ꯌꯥꯔꯦ, ꯐꯖꯗꯨꯅ ꯂꯩꯔꯕ ꯅꯁꯛ ꯑꯗꯨꯗ ꯀꯔꯤꯃꯨꯛ ꯀꯦꯔꯤꯅꯣ?" ꯐꯖꯕꯤ ꯅꯣꯛꯇꯨꯅ "ꯍꯣꯏ ꯏꯕꯦꯝꯃ, ꯈꯔ ꯀꯦꯕꯁꯤꯅꯅꯦ ꯍꯣꯔꯦꯟ ꯁꯦꯜꯗꯣ ꯃꯄꯨꯝꯅꯤ ꯄꯤꯔꯝꯗꯣꯏꯁꯦ ꯈꯪꯉꯕ, ꯑꯗꯨꯗꯕꯨ ꯀꯦꯗꯕ ꯌꯥꯔꯤꯕ꯭ꯔꯣ? ꯁꯦꯜ ꯌꯥꯝꯅ ꯇꯥꯟꯅꯅꯕ ꯅꯈꯣꯏꯁꯨ ꯑꯔꯩꯕ ꯃꯈꯩ ꯀꯦꯗꯨꯅ ꯂꯥꯛꯑꯣ." ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ, ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯅꯗꯨꯅ ꯆꯠꯈꯤ꯫ ꯏꯃꯨꯡ ꯑꯗꯨꯗꯤ ꯆꯠꯂꯝꯗꯥꯏꯒꯤ ꯑꯆꯥ-ꯆꯥꯗ ꯐꯖꯕ ꯑꯊꯤꯕ ꯈꯟꯗꯣꯛ ꯈꯟꯖꯤꯟ ꯇꯧꯕꯒꯤ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯊꯅꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯨꯈꯤꯅ ꯁꯥꯎꯅ꯫ "ꯎꯔꯕ꯭ꯔꯥ? ꯐꯅꯦꯛ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯤꯡꯊꯣꯛꯑꯝꯃꯤꯕꯁꯦ, ꯃꯥꯒꯤ ꯁꯦꯠꯐꯝ ꯊꯣꯛꯄ ꯑꯃꯗꯨ ꯀꯣꯛ ꯁꯦꯠꯂꯒ ꯂꯣꯏꯔꯦ꯫ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯂꯣꯏꯁꯤꯟꯕ ꯍꯣꯠꯅꯕꯗꯅꯦ ꯃꯇꯝꯁꯦ ꯌꯧꯈꯤꯗꯣꯏꯅꯤ꯫ ꯑꯃꯁꯨ ꯂꯥꯛꯀꯅꯤ, ꯑꯗꯨ ꯄꯤꯌꯨ ꯑꯗꯥ ꯄꯤꯌꯨ, ꯊꯥꯡ ꯄꯤꯌꯨ ꯈꯨꯗꯦꯡ ꯄꯤꯌꯨ, ꯏꯁꯤꯡ ꯑꯗꯅ ꯇꯧꯔꯔꯅꯤ꯫ ꯀꯨꯝꯍꯩ ꯍꯔꯥꯎꯅꯤ ꯀꯥꯏꯅꯅꯦ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯊꯣꯛꯄ ꯆꯠꯄ ꯐꯪꯕ ꯅꯠꯇꯦ꯫ ꯈꯣꯏꯗꯧꯁꯦ ꯂꯥꯏꯃ ꯁꯥꯎꯒꯠꯂꯤꯗ." ꯆꯥꯎꯇꯣꯟ ꯆꯪꯂꯛꯇꯨꯅ "ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯁꯧꯗ ꯇꯧꯗꯨꯅ ꯂꯩꯔꯤꯁꯤꯕꯣ? ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ, ꯑꯩ ꯅꯪꯒꯤ ꯏꯁꯧꯗꯣ ꯇꯥꯅꯤꯡꯗꯦꯀꯣ." "ꯑꯣ ꯂꯥꯡꯕ ꯇꯥꯕ, ꯌꯦꯡꯉꯣ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯁꯦ, ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯑꯩ ꯈꯛꯇꯔꯣ? ꯑꯩꯒꯤ ꯏꯇꯦꯡ ꯀꯅꯥꯅ ꯄꯥꯡꯕꯤꯔꯒꯦ?" ꯆꯥꯎꯇꯣꯟꯁꯨ ꯎꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯅꯦꯛꯅ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯨꯝꯍꯩ ꯑꯣꯏꯗꯨꯅ ꯇꯧꯖꯔꯤꯕꯅꯤ, ꯑꯉꯥꯡ ꯑꯁꯤꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦꯅꯦꯍꯦ꯫ "ꯑꯣ ꯃꯥꯗ ꯅꯠꯇꯦ, ꯑꯃꯁꯨ ꯂꯥꯛꯑꯅꯤ, ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯛꯇꯅ ꯆꯥꯕ ꯌꯥꯕ ꯅꯩꯕ ꯌꯥꯕ ꯅꯩꯔꯝꯃꯒ ꯆꯠꯈ꯭ꯔꯅꯤ꯫ ꯃꯁꯤꯗ ꯀꯅꯥꯅ ꯄꯣꯊꯥꯗꯧꯔꯤꯒꯦ?" "ꯀꯅꯥꯅꯣꯅꯦ ꯃꯌꯥꯝ ꯍꯥꯏꯕꯗꯤ? ꯀꯅꯥ ꯑꯣꯏꯅꯤꯒꯦ? ꯅꯆꯥꯅꯨꯄꯥ ꯂꯨꯈꯣꯏ, ꯃꯃꯥꯟꯅꯕ ꯃꯌꯥꯝꯒꯅꯦ ꯉꯥꯅꯨ ꯆꯥꯅꯤꯗꯅꯅꯦ ꯂꯥꯡꯉꯤꯁꯦ ꯎꯗ꯭ꯔꯣ?" ꯆꯥꯎꯇꯣꯟ ꯃꯥꯗꯤ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯉꯥꯅꯨꯒ ꯄꯜꯂꯛꯄꯗꯨꯗ ꯆꯥꯅꯤꯡꯕꯅ ꯃꯇꯤꯟ ꯌꯣꯠꯂꯤ꯫ ꯑꯗꯨꯒ "ꯀꯔꯤ? ꯉꯥꯅꯨ ꯆꯥꯅꯤꯕ? ꯍꯣꯏ, ꯆꯥꯅꯤꯅꯅꯦ ꯂꯧꯕ ꯆꯠꯈ꯭ꯔꯤꯕꯅꯤ." "ꯏꯁ, ꯑꯗꯨꯗꯤ ꯐꯩꯅ, ꯆꯥꯁꯅꯨ ꯀꯩꯅꯣ? ꯅꯠꯇꯦ ꯑꯩꯕꯨ ꯃꯔꯨꯞ ꯇꯤꯟꯅꯕꯒ ꯆꯠꯂꯒꯨꯝꯁꯤꯔ ꯈꯪꯗꯦꯅꯦꯍꯦ, ꯃꯈꯣꯏꯒꯤ ꯉꯥꯅꯨꯗꯨ ꯑꯗꯨꯝ ꯍꯦꯟꯅ ꯆꯥꯅꯤꯡꯉꯤꯅꯦ ꯑꯩꯕꯣ꯫ ꯁꯨꯝꯗꯧꯔꯁꯤ ꯅꯨꯄꯤ, ꯅꯪ ꯑꯣꯏꯅ ꯆꯠꯂꯣ ꯃꯔꯨꯞ ꯇꯤꯟꯅꯕꯁꯦ, ꯑꯩ ꯍꯣꯠꯅꯍꯧꯔꯒꯦ." "ꯍꯔꯦ, ꯅꯪꯒꯤ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯑꯅꯤ ꯑꯗꯨ ꯆꯥꯍꯧꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯃꯔꯨꯞꯇꯣ ꯑꯩꯅ ꯑꯣꯏꯅ ꯆꯠꯀꯗꯧꯔꯤꯕ? ꯀꯌꯥꯗ ꯆꯣꯞꯂꯤꯕ ꯅꯨꯄꯥꯅꯣ ꯌꯦꯡꯉꯣꯕ ꯃꯁꯦ." "ꯍꯩ, ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯅꯦ, ꯉꯥ ꯊꯣꯡꯕꯗꯨꯗꯤ ꯑꯗꯨꯝ ꯆꯥꯗꯨꯅ ꯂꯩ, ꯉꯥꯅꯨꯗꯨꯗꯤ ꯄꯥꯛ ꯆꯥꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯆꯥꯅꯤꯡꯕꯒꯤ ꯍꯥꯏꯔꯤꯕꯅꯤꯅꯦ." "ꯇꯥꯅꯤꯡꯗꯦ, ꯑꯩ ꯆꯠꯄ ꯉꯝꯃꯣꯏ." ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥꯅ ꯀꯧꯔꯛꯏ꯫ "ꯏꯃꯥꯎ, ꯏꯁꯤꯡꯗꯣ ꯁꯥꯔꯗꯤ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ." ꯃꯨꯈꯤ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯑꯃꯨꯛ ꯆꯦꯟꯈꯤ, ꯏꯁꯤꯡ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯣꯏꯔꯦ, ꯁꯤꯗ ꯂꯩꯔꯦꯁꯦ, ꯏꯆꯥꯁꯤꯡꯁꯨ ꯂꯣꯏꯅ ꯁꯨꯔꯦꯗꯅ." "ꯍꯣꯏ ꯏꯃꯥ, ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯍꯣꯠꯅꯔꯣꯀꯣ, ꯏꯃꯥ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯨꯈꯤꯒꯦ." ꯃꯨꯈꯤ ꯊꯨꯅ ꯑꯃꯨꯛ ꯆꯪꯈꯤ꯫ ꯃꯁꯤꯅꯤ ꯃꯆꯥ ꯄꯣꯛꯄꯤ ꯃꯃꯥ ꯑꯃꯅ ꯇꯧꯔꯤꯕ꯫ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯇꯔꯥꯝꯅ ꯑꯣꯛꯇꯕ ꯌꯥꯔꯤꯕ꯭ꯔꯥ? ꯃꯌꯥꯝꯗꯨ ꯆꯪꯗꯨꯅ ꯉꯥꯅꯨ ꯑꯗꯨ ꯁꯦꯝꯅꯅꯕ ꯂꯥꯛꯅꯔꯤ꯫ ꯃꯨꯅꯥꯟ ꯉꯥꯅꯨ ꯑꯗꯨ ꯀꯟꯅ ꯀꯛꯂꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯐꯖꯕꯤ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯅꯝꯕ ꯁꯦꯟꯖꯣꯏꯁꯤꯡ ꯑꯗꯨ ꯂꯧꯕ ꯆꯦꯜꯂꯛꯏ꯫ ꯃꯃꯥ ꯏꯕꯦꯝꯃꯅ "ꯀꯔꯤꯃꯨꯛ ꯀꯥꯎꯔꯝꯃꯒꯦ? ꯁꯦꯜ-ꯑꯆꯣꯏꯕ!" ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯊꯨꯅ ꯆꯦꯟꯈꯤ꯫ ꯃꯨꯅꯥꯟ ꯐꯖꯕꯤꯅ ꯑꯁꯥꯡꯕ ꯑꯃꯨꯕ ꯃꯁꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯈ꯭ꯋꯥꯡꯗ ꯑꯉꯥꯡꯕ ꯐꯤ ꯑꯃꯅ ꯌꯦꯠꯂꯤꯕ ꯉꯧꯅ ꯇꯥꯔꯤꯕ ꯃꯈꯖꯥꯏ ꯑꯅꯤ ꯑꯗꯨꯗ ꯑꯉꯥꯡꯕ ꯑꯕꯦꯔꯅ ꯇꯩꯔꯤꯕ ꯂꯩ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯐꯨ ꯂꯩꯌꯣꯟꯒꯤ ꯐꯨꯔꯤꯠ ꯑꯃ ꯀꯌꯥꯗꯤ ꯄꯛꯆꯩ꯫ ꯃꯨꯅꯥꯟ ꯐꯖꯕꯤ ꯎꯕꯗ ꯉꯥꯅꯨ ꯀꯛꯀꯅꯤ ꯍꯥꯏꯕ ꯀꯥꯎꯗꯨꯅ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯠꯄꯅ ꯃꯨꯅꯥꯟꯒꯤ ꯃꯇꯧ ꯑꯗꯨꯗ "ꯑꯣꯏ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ? ꯏꯁ, ꯃꯌꯥꯒꯁꯦ ꯀꯥꯗꯨꯅ ꯌꯦꯡꯉꯤ ꯋꯥꯅꯦ." ꯑꯃꯅ ꯑꯃꯨꯛ ꯅꯣꯛꯇꯨꯅ "ꯂꯨꯈꯣꯏ ꯎꯔꯗꯤ ꯅꯉꯛ ꯁꯝꯗꯣ ꯃꯔꯥꯏ ꯀꯛꯆꯈꯤꯖꯅꯤ." ꯃꯨꯅꯥꯟ ꯏꯉꯛ-ꯉꯛꯅ "ꯅꯠꯇꯦ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯂꯨꯈꯣꯏꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃ ꯂꯩꯕ ꯐꯖꯕꯤ ꯍꯥꯏꯕꯗꯨꯔꯣ?" "ꯃꯥꯅꯦ, ꯐꯖꯕꯤꯗꯨꯅꯦ." "ꯍꯩꯃꯥ, ꯅꯍꯥꯟꯋꯥꯏꯗꯤ ꯃꯅꯞꯀ ꯏꯆꯣ ꯆꯣꯔꯒ ꯂꯩꯍꯧꯕꯗꯣ?" "ꯅꯍꯥꯟꯋꯥꯏ ꯆꯣꯔꯁꯨ ꯍꯧꯖꯤꯛꯇꯤ ꯆꯣꯗ꯭ꯔꯦ, ꯂꯩꯁꯥꯕꯤ ꯐꯥꯔꯦ." ꯍꯥꯏ, ꯃꯁꯛꯁꯤꯗꯤ ꯊꯤ ꯐꯖꯔꯒ ꯂꯩꯔꯝꯃꯦꯍꯦ." ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯃꯁꯛꯀꯤ ꯋꯥꯗꯤ ꯍꯥꯏ ꯀꯥꯟꯅꯗꯦ, ꯁꯥꯋꯣꯡ ꯁꯕꯥꯅꯒ ꯅꯥꯞꯄꯤꯕ ꯂꯨꯈꯣꯏꯒꯤ ꯃꯆꯜ ꯑꯣꯏꯔꯝꯕꯒꯤ ꯑꯩ ꯐꯥꯎꯕꯀꯣ, ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯇꯁꯦꯡꯅ ꯐꯖꯕꯤ ꯁꯛꯀ ꯃꯤꯡꯒ ꯌꯥꯝꯅ ꯆꯥꯟꯅꯩ, ꯁꯦꯡꯅ ꯐꯖꯩ." ꯃꯨꯅꯥꯟ ꯃꯥꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯎꯈꯤꯕ ꯑꯗꯨꯅ ꯉꯁꯤ ꯎꯔꯤꯕ ꯑꯁꯤꯅꯤ꯫
ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯃꯥꯅꯒ ꯈꯤꯇꯪ ꯂꯥꯞꯂꯦ, ꯃꯥꯗꯤ ꯐꯖꯕꯤꯒ ꯁꯨꯡꯊꯦꯡ ꯊꯦꯡꯅꯕ ꯅꯠꯇꯦ꯫ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯎꯔꯤꯕ ꯑꯁꯤꯅ ꯑꯍꯥꯟꯕ꯫ ꯃꯨꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯁꯛꯀꯗꯤ ꯂꯥꯏ ꯃꯆꯥꯗꯨ ꯃꯥꯜꯂꯤ ꯍꯥꯏ꯫ ꯇꯣꯝꯆꯧꯅ ꯍꯩ ꯋꯥꯆꯣꯏ ꯉꯥꯡ ꯂꯩꯔꯅꯨ, ꯆꯥꯛꯅꯒ ꯆꯥꯛ ꯂꯥꯝꯕꯅꯦ ꯉꯁꯤꯅꯦ ꯏ ꯑꯣꯏꯅ ꯀꯥꯔꯛꯀꯅꯤꯀꯣ, ꯁꯠ ꯂꯣꯏꯁꯜꯂꯣ ꯑꯝꯇ꯫ ꯁꯔꯠ ꯇꯞꯅ ꯀꯩꯝ ꯈꯜꯂꯨꯅꯣ, ꯊꯃꯣꯏꯅꯕꯨ ꯈꯣꯏꯗꯥꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦ꯫ ꯁꯠ ꯍꯦꯛꯇꯅꯦ ꯁꯠꯇꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ, ꯀꯩꯝ ꯈꯜꯂꯨꯅꯨ, ꯑꯩꯅ ꯐꯅꯅꯕ ꯂꯣꯏ ꯁꯤꯟꯒꯅꯤ꯫ ꯁꯦ ꯉꯥꯅꯨꯗꯣ ꯍꯥꯟꯅ ꯑꯝꯇ ꯁꯦꯝꯃꯣ꯫ ꯃꯨꯅꯥꯟ ꯃꯥꯗꯤ ꯐꯖꯕꯤ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯊꯟꯇ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯈꯜ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯥꯎꯇꯣꯟ ꯃꯔꯨꯞ ꯇꯤꯟꯅꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯆꯥꯁꯥ, ꯏꯄꯥ ꯃꯔꯨꯞ ꯇꯤꯟꯅꯕ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ, ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯏꯆꯥꯁꯤꯡ ꯅꯨꯡꯉꯥꯏꯅ ꯆꯥꯊꯣꯛ, ꯑꯗꯨꯒꯅꯦ ꯏꯄꯥꯒꯤꯗꯤ ꯌꯥꯝꯗꯕꯤꯗ ꯁꯨꯛꯆꯤꯡꯈꯛ ꯃꯍꯤ ꯌꯥꯎꯗꯕꯤꯗ ꯑꯉꯧꯕꯗꯨ ꯑꯣꯏꯅ ꯈꯥꯛꯑꯝꯃꯨꯀꯣ꯫ ꯁꯠꯄꯅ ꯄꯥꯕꯒꯤꯕꯨ ꯈꯥꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ, ꯑꯊꯣꯡꯕꯁꯨ ꯈꯥꯛꯀꯅꯤ ꯑꯉꯧꯕꯁꯨ ꯈꯥꯛꯀꯅꯤ꯫ ꯍꯥ ꯅꯨꯡꯉꯥꯏꯗꯦꯍꯦ ꯏꯆꯥꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ꯫ ꯐꯔꯦ ꯏꯄꯥ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯅꯈꯣꯏ ꯅꯃꯥꯗ ꯑꯋꯥꯠ ꯑꯄꯥꯁꯤꯡꯗꯣ ꯍꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯆꯥꯔꯣ꯫ ꯃꯨꯅꯥꯟ, ꯏꯆꯥꯗꯤ ꯈꯔ ꯂꯥꯞꯄꯝꯒꯅꯤ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯀꯣꯟꯅ ꯇꯞꯅ ꯏꯪꯅ ꯍꯜꯂꯨꯀꯣ꯫ ꯏꯄꯥꯅ ꯍꯜꯂꯛꯄ ꯉꯥꯏꯔꯝꯈꯣ, ꯌꯥꯎꯁꯪꯒꯤ ꯁꯦꯜꯒ ꯌꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯨꯅꯥꯟꯁꯨ ꯍꯣꯏ ꯄꯥꯕ, ꯀꯣꯟꯅ ꯇꯞꯅ ꯍꯟꯒꯗꯕꯅꯤ ꯉꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯅꯈꯣꯏ ꯂꯩꯍꯧꯈꯣꯀꯣ꯫ ꯆꯥꯎꯇꯣꯟ ꯃꯥꯁꯨ ꯃꯆꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯑꯁꯤꯕꯨ ꯂꯨꯅ ꯇꯧꯖꯩ, ꯅꯨꯡꯁꯤꯅ ꯈꯟꯖꯩ꯫ ꯃꯈꯣꯏ ꯂꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯧꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯆꯦꯠꯄ ꯃꯔꯤ ꯑꯣꯏꯅ ꯊꯝꯅꯔꯤꯕꯅꯤ꯫ ꯃꯨꯅꯥꯟ ꯇꯟꯖꯥ ꯌꯦꯡꯂꯒ ꯁꯠꯄꯗ ꯍꯥꯏꯔꯛꯏ, ꯁꯠꯄ, ꯏꯟꯖꯥꯡꯁꯨ ꯋꯥꯠꯂꯤ, ꯐꯖꯕꯤ ꯈꯣꯏꯗꯣ ꯉꯥꯏꯍꯥꯛꯇꯪ ꯌꯥꯏꯅꯦ, ꯂꯥꯎꯅꯦ꯫ ꯁꯠꯄꯅ ꯃꯌꯥꯝꯗꯨꯗ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯑꯗꯨꯗꯤ ꯏꯟꯖꯥꯡꯁꯦ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯁꯥꯏꯐꯥꯎꯗꯪ ꯍꯋꯥ ꯅꯨꯡꯁꯤꯠ ꯌꯦꯡꯖꯔꯨꯈꯤꯒꯦ꯫ ꯂꯨꯈꯣꯏꯅ ꯁꯠꯄ, ꯅꯪꯒꯤ ꯍꯧꯅꯕꯤꯗꯧ ꯇꯧꯔꯛꯑꯕ, ꯑꯩꯈꯣꯏꯗꯤ ꯉꯥꯏꯕꯒꯤ ꯋꯥ ꯂꯩꯇꯦꯀꯣ꯫ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯏ ꯋꯥꯗꯤ ꯑꯩꯈꯣꯏꯅꯦ ꯀꯔꯤꯝꯇ ꯋꯥꯔꯧꯖꯔꯣꯏ꯫ ꯇꯣꯝꯆꯧꯅ ꯀꯥꯏꯗꯒꯤ ꯉꯥꯏꯅꯕꯅꯣ, ꯇꯥꯟ ꯈꯪꯈ꯭ꯔꯕ ꯃꯤꯅꯤ, ꯃꯥꯅ ꯍꯦꯟꯅ ꯈꯪꯅ ꯂꯥꯛꯀꯅꯤ, ꯃꯇꯨꯝ ꯑꯃ ꯐꯥꯎꯕꯅꯦ ꯍꯦꯟꯅ ꯆꯥꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯑꯁꯦꯡꯕꯁꯨꯅꯤ ꯁꯠꯄ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯒꯤ ꯃꯥꯅ ꯈꯔ ꯃꯆꯤꯟ ꯃꯈꯥ ꯌꯥꯡꯏ꯫ ꯍꯥꯏꯅꯤꯡꯕ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯁꯠꯅꯤ, ꯑꯄꯟꯕ ꯂꯩꯇꯦ꯫ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯗꯣꯛꯄ ꯃꯔꯨꯞ ꯍꯥꯏꯕ ꯑꯗꯨ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯁꯨ ꯑꯃꯅꯤ꯫ ꯑꯅꯤꯗꯨ ꯊꯣꯛꯂꯛꯏ꯫ ꯐꯖꯕꯤ ꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯨ ꯁꯦꯜ ꯊꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯖꯕꯤꯅ ꯍꯥꯟꯅ ꯍꯦꯛꯇ ꯇꯥ ꯁꯠꯄ, ꯌꯥꯎꯁꯪꯒꯤ ꯁꯦꯜ ꯈꯥꯏꯕ ꯌꯦꯡꯕ ꯊꯣꯔꯛꯏꯔꯣ? ꯅꯪ ꯇꯥ ꯃꯨꯅꯥꯟꯁꯨ ꯌꯦꯡꯒꯦꯅ ꯍꯥꯏꯔꯤꯕ? ꯑꯣ, ꯑꯗꯨꯗꯤ ꯇꯥ ꯃꯨꯅꯥꯟꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯄꯥꯈꯪ ꯅꯠꯇꯕꯅꯤꯅ ꯁꯦꯜ ꯍꯥꯞꯄꯝꯕ ꯇꯥꯕꯅꯤꯅꯦ ꯍꯥ? ꯃꯨꯅꯥꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯞꯀꯅꯤ, ꯏꯆꯜ ꯍꯣꯏꯒꯤꯕꯨ ꯍꯥꯞꯇꯦ ꯍꯥꯏꯕ꯭ꯔꯣ? ꯇꯥ ꯃꯨꯅꯥꯟꯁꯦ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔ ꯃꯥꯜꯂꯦꯀꯣ ꯍꯟꯗꯛꯇꯤ꯫ ꯁꯦꯜꯒꯤ ꯋꯥꯕꯨꯗꯤ ꯄꯥꯏꯗꯦꯗ, ꯑꯗꯣ ꯇꯥ ꯃꯨꯅꯥꯟ, ꯌꯥꯎꯁꯪ ꯌꯦꯡꯒꯦ ꯍꯥꯏꯔꯗꯤꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯅ ꯏꯅꯨꯡ ꯅꯨꯡꯉꯥꯏꯕꯅꯦ, ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯁꯨ ꯃꯌꯥꯝ ꯂꯩꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯔꯛꯇꯁꯨ ꯌꯥꯝ ꯌꯥꯎꯕꯅꯤ, ꯂꯥꯞꯅ ꯆꯠꯇ꯭ꯔꯁꯨ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯅꯤ꯫ ꯁꯠꯄꯅ ꯇꯥꯟ ꯆꯥꯅ ꯃꯁꯤꯗꯕꯨ ꯇꯧꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤꯅꯦꯍꯦ꯫ ꯍꯥꯏꯕꯅꯣ ꯇꯥ ꯁꯠꯄ? ꯍꯥꯏꯗꯦ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯐꯝꯒꯦꯀꯣ, ꯅꯣꯏ ꯌꯥꯎꯁꯪ ꯊꯠꯂꯨꯀꯣ꯫ ꯁꯦꯜꯗꯤꯅꯦ ꯆꯪꯉꯝꯗꯥꯏꯗ ꯑꯣꯏꯅ ꯄꯤꯔꯝꯃꯒꯦ꯫ ꯌꯥꯏꯌꯦ, ꯁꯤꯗ ꯐꯛ ꯂꯩꯔꯦ, ꯁꯤꯗ ꯑꯣꯏꯅ ꯐꯝꯃꯣ꯫ ꯑꯅꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯃꯌꯥꯝꯗꯨꯅ ꯂꯥꯡꯂꯤꯕ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯨꯅꯥꯟ ꯃꯥꯗꯤ ꯂꯣꯏꯔꯦ, ꯃꯊꯃꯣꯏ ꯑꯗꯨꯗ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯃꯤꯠ ꯑꯗꯨꯅ ꯇꯥꯟꯅꯗꯨꯅ ꯐꯖꯕꯤ ꯃꯥꯇꯕꯨ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯐꯥꯎꯕ ꯂꯦꯞꯂꯤ꯫ ꯃꯨꯅꯥꯟ ꯇꯞꯅ, ꯁꯠꯄ, ꯐꯖꯕꯤꯁꯦ ꯑꯩꯅ ꯀꯣꯏꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ? ꯀꯩꯗꯧ ꯌꯥꯗꯅꯤ? ꯂꯧꯕꯁꯨ ꯌꯥꯅꯤꯀꯣ? ꯌꯥꯕꯨꯗꯤ ꯌꯥꯅꯤ, ꯑꯗꯨꯗ ꯂꯨꯈꯣꯏꯒꯤ ꯀꯤꯟ ꯈꯔꯗꯤ ꯆꯥꯕ ꯇꯥꯏ꯫ ꯂꯧꯕꯕꯨ ꯐꯪꯅꯤ ꯍꯥꯏꯔꯗꯤ ꯆꯥꯔꯁꯨ ꯆꯥꯔꯁꯅꯨ, ꯅꯪ ꯄꯨꯝꯅꯃꯛ ꯉꯝꯃꯅꯤ? ꯉꯝꯃꯅꯤ꯫ ꯇꯁꯦꯡꯅ ꯅꯪ ꯐꯖꯕꯤꯕꯨ ꯄꯥꯝꯃꯦ? ꯄꯥꯝꯃꯦ, ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯝꯃꯦ, ꯑꯩ ꯂꯧꯔꯒꯦꯅ ꯂꯦꯞꯄꯦ꯫ ꯂꯨꯈꯣꯏꯒ ꯃꯔꯤ ꯇꯠꯅꯕꯗꯤ ꯉꯝꯃꯅꯤ? ꯑꯁ, ꯅꯪꯒꯤꯗꯨꯗꯤ ꯌꯥꯝ ꯂꯨꯁꯜꯂꯦ꯫ ꯈꯨꯝꯃꯨꯅꯦ, ꯑꯩꯅ ꯍꯥꯏꯁꯦ, ꯅꯪ ꯂꯨꯈꯣꯏꯒꯤ ꯃꯆꯤꯡꯗꯣ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯍꯣꯏꯃꯤ, ꯑꯗꯨꯅꯕꯨꯅꯦ ꯑꯩꯁꯨ ꯂꯣꯟꯅ ꯀꯣꯏꯁꯦꯅ ꯍꯥꯏꯒꯦ ꯇꯧꯔꯤꯁꯦ꯫ ꯀꯃꯥꯏ ꯂꯣꯟꯅ ꯀꯣꯏꯗꯣꯔꯤꯕ? ꯃꯥꯗꯤ ꯌꯨꯝꯗꯁꯨ ꯂꯩꯇꯗꯥꯏꯅꯦ? ꯃꯁꯤ ꯅꯨꯄꯥꯁꯤ ꯃꯑꯣꯡ ꯃꯥꯟꯗꯅ ꯃꯀꯣꯛ ꯌꯥꯝ ꯂꯩꯅꯤꯍꯦ꯫ ꯃꯨꯅꯥꯟ ꯅꯣꯛꯐꯦꯠ ꯇꯧꯅ
ꯑꯩꯈꯣꯏꯁꯨ ꯄꯥꯎꯅꯣꯞ ꯅꯣꯞꯄ ꯅꯨꯄꯥ ꯅꯠꯇꯦꯗ ꯐꯔꯦꯅꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤ ꯁꯠꯄ ꯑꯩꯅ ꯁꯠꯄ ꯇꯥꯔꯦꯗꯅ ꯁꯠꯄ ꯉꯥꯅꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯦ ꯏꯁ ꯃꯣꯏ ꯂꯣꯏ ꯆꯥꯔꯝ ꯇꯥꯔꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯃꯨꯅꯥꯟ ꯆꯠꯁꯦ ꯑꯉꯧꯕ ꯀꯣꯊꯕ ꯃꯇꯝ ꯌꯧꯔꯦ ꯃꯣꯏꯅ ꯁꯣꯏꯗꯅ ꯍꯥꯟꯈꯤꯕ ꯇꯥꯔꯦ ꯑꯅꯤꯗꯨ ꯆꯠꯀꯦ ꯍꯥꯏꯅ ꯊꯨꯅ ꯂꯥꯛꯏ ꯐꯖꯕꯤꯅ ꯀꯧꯔꯛꯏ ꯇꯥꯃꯨꯅꯥꯟ ꯁꯦꯜ ꯄꯤꯔꯝꯒꯅꯤ ꯍꯥꯏꯔꯒ ꯁꯦꯜꯁꯨ ꯄꯤꯔꯝꯗꯕ ꯃꯨꯅꯥꯟ ꯂꯩꯊꯣꯔꯛꯇꯨꯅ ꯏꯍꯦ ꯑꯩꯗꯤ ꯀꯥꯎꯏꯅꯦꯍꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯄꯤꯔꯒꯦ ꯁꯠꯄ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯔꯗꯤ ꯁꯠꯄ ꯇꯥꯔꯅꯤꯀꯣ ꯁꯠꯂꯨ ꯁꯠꯂꯨ ꯈꯔ ꯈꯔꯁꯨ ꯇꯤꯡꯅꯕꯅꯤ ꯂꯣꯏꯅ ꯐꯖꯕꯤꯅ ꯅꯣꯛꯇꯨꯅ ꯌꯥꯝ ꯄꯤꯔꯝꯗ꯭ꯔꯁꯨ ꯌꯥꯅꯤꯗ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯨꯅꯥꯟ ꯁꯦꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯅꯤꯗ ꯁꯦ ꯁꯤꯅ ꯅꯪꯒꯤ ꯁꯤ ꯍꯥꯏꯔꯒ ꯆꯥꯃ ꯆꯞꯄꯤ ꯑꯃ ꯄꯤꯔꯛꯏ ꯁꯦ ꯁꯤꯅꯅꯦ ꯌꯥꯎꯁꯪꯒꯤ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯑꯗꯨꯒꯅꯦ 50 ꯆꯞꯄꯤ ꯑꯃꯃꯨꯛ ꯄꯨꯊꯣꯔꯛꯇꯨꯅ ꯁꯤꯅ ꯅꯣꯏ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯌꯥꯔꯦꯗꯅ ꯐꯖꯕꯤ ꯍꯔꯥꯎꯅ ꯌꯥꯔꯦ ꯑꯩꯈꯣꯏ ꯇꯥꯃꯨꯅꯥꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯕꯨꯛꯁꯦ ꯑꯗꯨꯝ ꯐꯔꯒ ꯂꯩꯔꯝꯃꯤ ꯁꯠꯄꯅ ꯇꯨꯃꯤꯟꯅ ꯅꯪ ꯐꯅꯤ ꯂꯥꯡ ꯊꯛꯏꯅꯦ ꯍꯥꯏꯕꯁꯤ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯃꯨꯅꯥꯟ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦꯀꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯤꯡꯊꯤꯅ ꯊꯠꯂꯣ ꯌꯨ ꯉꯥꯎꯕ ꯃꯊꯣꯡ ꯈꯪꯗꯕꯗꯗꯤ ꯐꯥꯔꯨꯅꯨꯀꯣ ꯑꯕꯦꯔ ꯇꯩꯍꯟꯕꯒꯗꯣ ꯌꯦꯡꯗꯅ ꯇꯩꯍꯜꯂꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯆꯦꯛꯁꯜꯂꯨꯀꯣ ꯐꯖꯕꯤ ꯅꯣꯛꯇꯨꯅ ꯍꯣꯏ ꯇꯥꯃꯨꯅꯥꯟ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯑꯁꯪꯕꯤꯅ ꯅꯣꯏꯒꯤ ꯇꯥꯃꯨꯅꯥꯟꯁꯦ ꯀꯩꯅꯣꯝꯅꯤꯀꯣ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯅ ꯐꯖꯕꯤ ꯅꯪ ꯆꯦꯛꯁꯤꯟꯖꯧ ꯆꯠꯂꯣꯍꯦ ꯅꯣꯏꯁꯨ ꯀꯩꯝꯇ ꯈꯟꯗꯕꯅꯤ ꯃꯥꯗꯤ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯅꯤ ꯃꯕꯨꯛꯀꯥꯁꯦ ꯌꯥꯝꯅ ꯐꯕꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯁꯨ ꯃꯥꯅ ꯄꯝꯃꯒꯅꯦ ꯑꯆꯥꯄꯣꯠ ꯑꯗꯨꯝ ꯂꯩꯕꯤ ꯏꯕꯦꯝꯃ ꯃꯆꯜꯗꯧꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁꯤꯒꯨꯝꯕ ꯅꯨꯄꯥꯁꯤꯅꯤꯀꯣ ꯍꯥꯏꯅꯔꯤꯁꯦ ꯃꯕꯨꯡꯒ ꯇꯤꯟꯅꯕ ꯁꯥꯔꯒ ꯃꯆꯜ ꯆꯦꯟꯈꯤꯕ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯐꯖꯕꯤ ꯅꯪ ꯆꯦꯛꯁꯤꯟꯖꯧꯀꯣ ꯇꯥ ꯂꯨꯈꯣꯏꯅ ꯄꯨꯔꯛꯏꯕ ꯅꯨꯄꯥ ꯃꯌꯥꯝꯗꯨ ꯐꯖꯕꯤꯗ ꯐꯥꯒꯤ ꯇꯧꯗꯨꯅ ꯂꯛꯅꯔꯛꯏ ꯑꯃꯔꯣꯝꯗꯁꯨ ꯆꯨꯝꯂꯤꯕꯅꯤ ꯂꯨꯈꯣꯏ ꯃꯥꯗꯤ ꯅꯨꯄꯥ ꯑꯣꯏꯕꯅ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯏꯃꯨꯡ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕ ꯆꯝꯂꯤꯕꯅꯤ ꯐꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯇꯨꯡꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯂꯥꯛꯈꯤꯗꯕꯁꯨ ꯅꯠꯇꯦ ꯃꯨꯅꯥꯟ ꯐꯃꯨꯡ ꯑꯗꯨꯗ ꯃꯊꯟꯇ ꯐꯗꯤ ꯐꯖꯩꯀꯣ ꯐꯖꯕꯤꯗꯣ ꯁꯥꯋꯣꯡ ꯁꯕꯥꯜꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯑꯩꯅ ꯃꯥ ꯀꯣꯏꯗꯅ ꯂꯧꯗꯅ ꯀꯅꯥ ꯂꯧꯔꯨꯗꯣꯏꯅꯣ ꯍꯣꯏꯗ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯩꯒꯤ ꯏꯆꯜꯃꯛꯁꯨ ꯅꯠꯇꯦ ꯂꯨꯈꯣꯏꯅ ꯈꯪꯂꯛꯂꯒꯅ ꯀꯝꯗꯧꯕ ꯍꯣꯏꯗ ꯁꯤꯁꯨ ꯈꯪꯒꯦ ꯈꯪꯖꯁꯅꯨ ꯑꯩꯕꯨ ꯐꯠꯇꯕ ꯅꯨꯄꯥꯔꯣ ꯑꯗꯨꯁꯨ ꯅꯠꯇꯅ ꯃꯆꯟꯅꯨꯄꯤꯗꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯌꯥꯅꯤꯗ ꯈꯪꯉꯁꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯃꯨꯅꯥꯟ ꯑꯍꯤꯡ ꯑꯗꯨꯃ ꯐꯖꯕꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯇꯨꯝꯊꯐꯝ ꯈꯪꯗꯦ ꯃꯊꯟꯇ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯐꯔꯤꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯃꯊꯟꯇ ꯈꯟꯖꯩ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯩ ꯑꯗꯨꯕꯨ ꯃꯥ ꯂꯦꯞꯄꯦ ꯐꯖꯕꯤꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯍꯥꯏꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ ꯌꯥꯎꯁꯪꯁꯨ ꯂꯣꯏꯈ꯭ꯔꯦ ꯃꯨꯈꯤꯅ ꯃꯆꯥꯗ ꯏꯃꯥꯒꯤ ꯐꯖꯕꯤ ꯌꯥꯎꯁꯪꯁꯨ ꯂꯣꯏꯔꯦ ꯅꯪꯕꯨ ꯆꯠꯅꯅꯕ ꯇꯧꯔꯣꯗꯅ ꯑꯁ ꯏꯃꯥ ꯈꯔ ꯂꯩꯔꯒ ꯆꯠꯀꯦ ꯑꯩ ꯆꯠꯅꯤꯡꯗ꯭ꯔꯤ ꯍꯥꯏ ꯇꯧꯅꯨ ꯅꯍꯩ ꯇꯝꯕꯗ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ ꯀꯌꯥꯝꯕꯨ ꯀꯨꯏꯅ ꯇꯝꯒꯅꯤ ꯍꯥꯏꯕꯒꯤ ꯇꯝꯂꯤꯉꯩ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯍꯩꯅꯅꯕ ꯅꯤꯡꯊꯤꯅ ꯇꯧ ꯅꯪ ꯄꯥꯕꯨꯡꯅꯁꯨꯅꯦ ꯅꯪꯅꯕꯨ ꯍꯥꯏꯔꯕꯗꯤ ꯏꯝꯐꯥꯜꯗ ꯆꯠꯇꯨꯅ ꯐꯤ ꯇꯨꯅꯅꯕ ꯀꯣꯟ ꯂꯩꯔꯨꯒꯅꯤ ꯍꯥꯏꯕꯅꯤ ꯐꯖꯕꯤ ꯍꯔꯥꯎꯅ ꯑꯌꯥ ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ ꯑꯁꯦꯡꯕꯅꯤꯅꯦꯍꯦ ꯑꯩꯅꯅꯦ ꯂꯩ ꯃꯆꯥ ꯑꯝꯇꯪ ꯁꯥꯁꯤ ꯍꯥꯏꯕꯗ ꯅꯪꯒꯤ ꯀꯣꯟ ꯂꯩꯅꯅꯕꯅꯤ ꯍꯥꯏꯗꯅ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯈꯥꯏꯗꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯄꯣꯠꯅꯤ ꯑꯗꯨꯏꯗꯤ ꯅꯨꯡꯉꯥꯏꯔꯦ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯅꯤ ꯏꯆꯥꯅꯇ ꯊꯋꯥꯏ ꯌꯥꯎ ꯏꯆꯥꯒꯤ ꯉꯥꯛꯇꯅꯤ ꯅꯍꯩ ꯇꯝꯕꯗ ꯄꯨꯛꯅꯤꯡ ꯆꯪꯗꯕꯗꯤ ꯌꯥꯗꯕꯅꯤꯀꯣ ꯂꯨꯈꯣꯏ ꯑꯃꯗꯤ ꯁꯠꯄ ꯑꯅꯤ ꯑꯁꯤ ꯂꯧ ꯀꯨꯝꯂꯨꯕꯒꯤ ꯍꯟꯖꯤꯜꯂꯛꯏ ꯂꯨꯈꯣꯏꯅ ꯑꯣꯏꯅ ꯀꯅꯥꯒꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯒꯤꯗꯤ ꯑꯝꯇ ꯌꯥꯎꯗꯕ꯭ꯔꯣ ꯐꯖꯕꯤ ꯆꯦꯟꯁꯤꯟꯗꯨꯅ ꯇꯥꯆꯧ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯑꯩꯒꯤꯅꯦ ꯐꯤꯇꯨ ꯀꯣꯟ ꯂꯩꯕꯤꯒꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨꯗꯤ ꯄꯥꯕꯨꯡꯅ ꯂꯩꯗ꯭ꯔꯁꯨ ꯑꯩꯅ ꯂꯩꯕꯤꯅꯤꯗ ꯅꯪꯅꯇ ꯍꯩꯌꯨ ꯍꯩꯕꯩ ꯋꯥꯗꯤ ꯃꯌꯥꯝ ꯍꯩꯔꯄꯣꯠꯅꯤꯗ ꯇꯥꯆꯧ ꯅꯠꯇꯦ ꯅꯪꯕꯨ ꯈꯣꯡꯒꯥꯎ ꯇꯨꯕꯒ ꯍꯩꯔꯕ꯭ꯔꯣ ꯇꯥꯏꯕꯗꯤ ꯍꯩꯔꯦ ꯀꯛꯄ ꯈꯛꯇ ꯉꯥꯏꯔꯦ ꯑꯦ ꯑꯗꯨꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯀꯛꯄꯗꯣ ꯍꯩꯔꯗꯤ ꯌꯥꯔꯦ ꯄꯥꯕꯨꯡꯅ ꯅꯠꯇ꯭ꯔꯕꯁꯨꯅꯦ ꯑꯩꯅ ꯍꯦꯛꯇ ꯂꯩꯔꯨꯗꯣꯏꯅꯤ ꯑꯗꯨꯕꯨꯗꯤ ꯍꯟꯗꯛ ꯆꯠꯄꯗ ꯍꯩꯔꯅꯤꯅ ꯑꯗꯣ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯆꯠꯀꯗꯣꯏꯅꯣ ꯃꯨꯈꯤꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯑꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯌꯦꯡꯁꯦ ꯅꯨꯃꯤꯠ ꯐꯩ ꯆꯠꯍꯧꯔꯣ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯆꯠꯂꯣꯗꯅ ꯍꯣꯏ ꯆꯠꯂꯒꯦ ꯑꯗꯣ ꯇꯥꯆꯧ ꯑꯩꯒꯤ
ꯐꯤꯇꯨꯀꯣ ꯂꯩꯗꯕꯗꯤ ꯌꯥꯗꯕꯅꯤꯀꯣ ꯂꯩꯅꯤ ꯂꯩꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯆꯠꯂꯣ ꯏꯁꯤꯡꯗꯨ ꯄꯨꯔꯛꯑꯣ ꯈꯤꯇ ꯊꯛꯀꯦ ꯐꯖꯕꯤ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯏꯁꯤꯡ ꯂꯧꯊꯣꯛꯄ ꯆꯪꯈꯤ ꯃꯨꯈꯤ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯧꯗꯤ ꯀꯌꯥ ꯋꯥꯠꯍꯧꯔꯤ ꯑꯌꯥꯝꯕꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤ ꯐꯔꯦꯗ ꯏꯆꯥ ꯁꯠꯄ ꯌꯥꯎꯕꯤꯗꯨꯅ ꯊꯨꯅ ꯂꯣꯏꯒꯗꯧꯔꯦ ꯑꯩꯈꯣꯏꯒꯤꯁꯤ ꯂꯣꯏꯔꯒꯅꯦ ꯃꯈꯣꯏꯒꯤ ꯑꯃꯨꯛ ꯍꯣꯠꯅꯃꯤꯟꯅꯧ ꯂꯨꯈꯣꯏꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯨꯒꯗꯧꯔꯤꯕ ꯉꯥꯛꯇꯅꯤ ꯁꯨ ꯁꯦꯜ ꯂꯩꯇꯕ ꯑꯩꯈꯣꯏꯗꯤ ꯃꯤ ꯅꯦꯛꯇꯨꯅ ꯁꯨꯕꯁꯨ ꯉꯝꯗꯦ ꯑꯉꯝꯕ ꯁꯨꯔꯒ ꯂꯣꯏꯔꯦ ꯑꯩꯒ ꯅꯄꯥꯒꯅꯁꯨꯅꯦ ꯊꯣꯏꯅ ꯌꯥꯎꯕꯤꯕ ꯉꯝꯗꯦ ꯈꯪꯗꯦꯗ ꯂꯧꯒ ꯎꯔꯒꯨꯝꯁꯤꯔ ꯍꯟꯗꯛꯇꯤ ꯏꯃꯥ ꯂꯧꯒꯗꯣ ꯊꯣꯏꯅ ꯋꯥꯔꯔꯣꯏ ꯑꯩꯒꯤ ꯃꯔꯨꯞ ꯏꯔꯣꯏ ꯃꯥꯟꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯧꯗꯨꯅ ꯁꯨꯍꯟꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯌꯥꯗꯕ ꯊꯣꯛꯂꯕ ꯃꯈꯣꯏ ꯑꯩꯒ ꯑꯃꯠꯇ ꯀꯧꯅꯔꯣꯏ ꯇꯧꯕꯗꯤ ꯑꯅꯤ ꯂꯣꯛꯄꯤ ꯑꯅꯤ ꯆꯥꯕꯤꯁꯤꯅꯅꯤ ꯃꯁꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯎꯄꯥꯏꯁꯨ ꯂꯩꯇꯕ ꯂꯨꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯥ ꯂꯧꯃꯤ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯂꯧ ꯁꯨꯗꯨꯅ ꯍꯤꯡꯕ ꯇꯥꯕꯅꯤ ꯊꯣꯏꯅ ꯋꯥꯔꯨꯅꯨ ꯑꯩꯈꯣꯏꯅ ꯍꯥꯏꯒꯨꯝꯕꯗꯅ ꯏꯔꯣꯏ ꯃꯥꯟꯕ ꯃꯌꯥꯝ ꯑꯗꯣ ꯀꯧꯗꯨꯅ ꯁꯨꯍꯜꯂꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯕꯨ ꯃꯥꯏ ꯃꯊꯧ ꯆꯤꯜꯂꯤ ꯍꯥꯏꯗꯅ ꯇꯧꯖꯕꯅꯤ ꯀꯣꯝꯃꯤꯕ ꯍꯥꯏꯕꯕꯨ ꯃꯨꯅꯥꯟ ꯈꯛ ꯑꯣꯏꯔꯝꯒꯅꯤ ꯃꯥꯗꯤ ꯅꯥꯟꯗꯅ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯃꯨꯅꯥꯟꯅꯤꯅ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯨꯅꯥꯟ ꯃꯥꯅ ꯈꯔ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯜ ꯊꯨꯝ ꯑꯋꯥꯠꯄ ꯂꯩ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯆꯥꯒꯤꯗꯃꯛꯇ ꯋꯥꯠꯇꯅ ꯍꯣꯠꯅꯔꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯨꯅꯥꯟ ꯃꯥꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯑꯁꯤ ꯀꯌా ꯇꯧꯗꯦ ꯃꯍꯩ ꯃꯁꯤꯡꯁꯨ ꯈꯔ ꯑꯗꯨꯛ ꯇꯝꯖꯩ ꯃꯨꯅꯥꯟ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯀꯣꯝꯃꯤ ꯍꯥꯏꯗꯨꯅ ꯁꯠꯄꯒꯤꯗ ꯂꯥꯛꯏ ꯃꯨꯅꯥꯟꯅ ꯅꯨꯡꯉꯥꯏꯇꯅ ꯁꯠꯄ ꯍꯥꯎꯅꯦ ꯑꯩꯁꯦ ꯅꯪꯁꯦ ꯀꯩꯗꯧꯔꯕ ꯅꯣꯏꯗ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯏꯀꯥꯏꯕ ꯋꯥ ꯑꯃ ꯂꯩ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯁꯦ ꯃꯨꯅꯥꯟ ꯃꯈꯥꯗꯤ ꯁꯨꯛꯇꯥ ꯇꯥꯗꯦ ꯏꯍꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯨ ꯁꯠ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯑꯩꯗꯤ ꯂꯨꯈꯣꯏꯁꯨ ꯅꯠꯇꯦ ꯁꯠꯄꯅꯦ ꯁꯠꯄ ꯑꯍꯤꯡ ꯑꯝꯇ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯤ ꯐꯖꯕꯤꯒꯤ ꯋꯥꯈꯜꯗ 이해 ꯐꯖꯩꯍꯦ ꯋꯥꯔꯤ ꯐꯥꯎꯗꯤ ꯅꯥꯜꯂꯦꯕ 이보 ꯑꯩꯗꯤ ꯐꯥꯒꯤ ꯁꯨꯝ ꯃꯥꯜꯂꯦ ꯅꯪꯗꯤ ꯂꯩꯅꯥ ꯌꯥꯝ ꯍꯦꯟꯖꯤꯜꯂꯤꯅ ꯅꯣꯏꯁꯦ ꯇꯤꯟꯅꯒꯗꯕ ꯑꯃ ꯀꯤꯁꯜꯂꯛꯄ ꯑꯃ ꯌꯥꯎꯔꯤ ꯏꯆꯟꯅꯨꯄꯤꯒ ꯂꯩꯔꯝꯗꯕꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯀꯥꯏꯗꯩ ꯐꯥꯒꯤꯅꯣ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯂꯧꯕꯨꯛ ꯐꯥꯎꯗꯔꯒ ꯊꯑꯣꯏꯒꯤ ꯂꯥꯛꯏꯅꯦ ꯍꯣꯏꯅꯦ ꯑꯗꯣ ꯑꯝꯇ ꯆꯧꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯕꯨꯡꯉꯣ ꯆꯠꯂꯨꯕꯗ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯉꯔꯥꯡ ꯆꯠꯈ꯭ꯔꯦ ꯀꯥꯏꯗ ꯃꯅꯦ ꯍꯣꯏꯗ ꯃꯨꯅꯥꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯦ ꯑꯗꯨꯗ ꯑꯣꯏꯅ ꯆꯧꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯠꯄꯕꯨ ꯆꯤꯡꯉꯤ ꯁꯠꯄ ꯃꯨꯅꯥꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ ꯍꯦ ꯊꯥꯗꯣꯛꯎꯅꯤ ꯅꯪꯕꯣ ꯅꯪꯅꯦ ꯐꯨꯔꯤꯠꯀꯥꯁꯦ ꯂꯣꯏ ꯁꯦꯒꯥꯏꯕ ꯇꯥꯔꯦ ꯅꯪꯅꯤꯃꯤ ꯅꯪꯕꯣ ꯍꯣꯏꯁꯦ ꯂꯥꯛꯑꯣꯕ 이보 ꯂꯧ ꯁꯨꯔꯨꯕꯒꯤꯅ ꯃꯔꯣꯜ ꯑꯃ ꯋꯥꯔꯀꯥꯟꯁꯤꯗ ꯀꯨꯏꯔꯣꯏꯕ ꯉꯁꯤ ꯈꯛꯇꯅꯦꯕ ꯉꯁꯤ ꯈꯛꯇ ꯍꯌꯦꯡꯗꯩꯗꯤ ꯏꯊꯟꯇ ꯆꯠꯆꯔꯒꯦ ꯅꯪꯗꯤ ꯃꯥꯏꯁꯦ ꯐꯖꯅ ꯀꯟꯕꯖꯥꯠꯅꯤꯅꯦ ꯁꯠꯄ ꯃꯨꯅꯥꯟꯅ ꯉꯝꯗꯨꯅ ꯑꯅꯤ ꯑꯗꯨ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯐꯥꯎꯕꯗ ꯐꯖꯕꯤ ꯊꯣꯛꯂꯛꯇꯦ ꯁꯠꯄ ꯃꯥꯅ ꯁꯤꯟꯗꯨꯅ ꯐꯖꯕꯤ ꯀꯧꯊꯣꯛꯂꯛꯏ ꯐꯖꯕꯤ ꯏꯉꯛ ꯉꯛꯅ ꯇꯥ ꯁꯠꯄ ꯇꯥ ꯃꯨꯅꯥꯟ ꯀꯩ ꯂꯩꯔꯒꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧ ꯂꯩꯇꯤꯌꯦ ꯁꯠꯄ ꯃꯀꯣꯛꯇꯨ ꯈꯣꯠꯇꯨꯅ ꯐꯖꯕꯤ ꯑꯩꯈꯣꯏꯁꯦ ꯀꯩꯕꯨꯅꯣ ꯇꯥ ꯁꯠꯄ ꯑꯩꯈꯣꯏꯁꯦ ꯁꯠꯄꯒꯤ ꯋꯥ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯁꯠꯄ ꯃꯥꯁꯨ ꯄꯥꯛ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯗꯦ ꯐꯖꯕꯤ ꯃꯨꯅꯥꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥ ꯃꯨꯅꯥꯟ ꯇꯥ ꯁꯠꯄꯅ ꯍꯥꯏꯁꯤꯕꯨ ꯃꯨꯅꯥꯟꯁꯨ ꯐꯖꯕꯤ ꯑꯩꯈꯣꯏꯁꯦ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯐꯖꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯥ ꯁꯠꯄ ꯅꯣꯏ ꯃꯑꯣꯡꯁꯦ ꯑꯩ ꯑꯗꯨꯝ ꯆꯤꯡꯅꯔꯛꯑꯦ ꯅꯠꯇꯦ ꯌꯥꯎꯁꯪꯒ ꯊꯠꯃꯤꯟꯅꯕ ꯅꯈꯣꯏꯅ ꯄꯥꯝꯕ ꯅꯨꯄꯤꯒꯗꯣ ꯌꯥꯎꯔꯕ꯭ꯔꯕ ꯑꯧ ꯍꯣꯏ ꯌꯥꯎꯔꯦ ꯃꯨꯅꯥꯟꯒꯤ ꯇꯥ ꯃꯨꯅꯥꯟꯒꯤ ꯇꯥ ꯃꯨꯅꯥꯟ ꯀꯔꯝꯕꯅꯣ ꯀꯔꯤ ꯐꯅꯦꯛ ꯃꯆꯨ ꯁꯦꯠꯀꯦ ꯇꯥ ꯃꯨꯅꯥꯟꯅ ꯈꯟꯕ ꯅꯨꯄꯤꯗꯤ ꯃꯁꯛ ꯐꯖꯔꯝꯒꯅꯤ ꯃꯨꯅꯥꯟ ꯃꯃꯥꯏꯗꯨ ꯎꯔꯨꯔꯨ ꯂꯩꯗꯨꯅ ꯑꯧ ꯐꯖꯩ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣ ꯁꯠꯄꯅ ꯑꯣꯏꯅ ꯁꯠ ꯈꯨꯝꯂꯛꯏ ꯅꯪꯕꯨ ꯍꯥꯏꯕ ꯃꯥꯅ ꯐꯖꯩ ꯍꯥꯏꯕ ꯐꯖꯕꯤ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯇꯨꯅ ꯑꯩꯕꯨ ꯀꯔꯤ ꯑꯩꯕꯨ ꯇꯥ ꯃꯨꯅꯥꯟ ꯅꯣꯏꯒꯤꯁꯦ ꯑꯩꯕꯨ ꯁꯥꯟꯅꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯇꯧꯖꯅꯨ ꯅꯣꯏ ꯇꯥꯆꯧꯗ ꯇꯥꯛꯇꯨꯅ ꯐꯨꯍꯟꯖꯅꯤ ꯈꯪꯖꯧ ꯃꯨꯅꯥꯟꯗꯤ ꯃꯃꯥꯏꯗꯨ ꯏꯉꯥꯡ ꯉꯥꯡꯁꯤꯟꯈ꯭ꯔꯦ ꯁꯠꯄꯅ
ꯑꯁꯦꯡꯕꯅꯦ ꯐꯖꯕꯤ ꯅꯪꯕꯨ ꯇꯥꯃꯨꯅꯥꯅ ꯃꯁꯛ ꯌꯥꯝ ꯐꯖꯔꯝꯃꯤꯅ ꯍꯥꯏꯔꯤꯕ ꯃꯨꯅꯥꯟ ꯐꯖꯕꯤꯅ ꯌꯦꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯁꯠꯄ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯔꯝꯃꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈꯤ ꯐꯖꯕꯤ ꯃꯨꯅꯥꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ ꯁꯠꯄ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯐꯖꯕꯤ ꯅꯪ ꯇꯥꯃꯨꯅꯥꯟꯁꯦ ꯇꯁꯦꯡꯅ ꯏꯀꯥꯏꯔꯕꯅꯤ ꯏꯀꯥꯏꯐꯝ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯇꯕꯅꯤ ꯑꯗꯨꯕꯨꯅꯦ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯅꯨꯡꯁꯤꯕꯅꯤ ꯑꯗꯣ ꯅꯪ ꯇꯥꯃꯨꯅꯥꯅ ꯅꯪꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯔꯕ ꯃꯥꯜꯂꯦ ꯇꯥ ꯁꯠꯄ ꯌꯥꯕꯨꯗꯤ ꯌꯥꯏ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯈꯪꯉꯛꯑꯗꯤ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯀꯅꯥꯁꯨ ꯈꯪꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅꯕꯨ ꯋꯥꯈꯜ ꯇꯥꯔꯕꯗꯤ ꯂꯣꯏꯅ ꯂꯣꯏꯔꯦ ꯑꯗꯨꯝ ꯌꯥꯔꯦ ꯇꯥ ꯁꯠꯄ ꯑꯩ ꯀꯤꯖꯩ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯗꯤ ꯇꯥꯆꯧꯒꯨꯝꯕꯅꯤ ꯑꯩ ꯍꯩꯅꯔꯣꯏꯗ ꯏꯕꯦꯝꯃ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯇꯞꯅ ꯇꯞꯅ ꯂꯣꯏꯅꯔꯒ ꯃꯔꯥꯏꯅ ꯍꯩꯅꯔꯛꯀꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯕꯨ ꯄꯣꯛꯂꯛꯄꯗ ꯂꯣꯏꯅ ꯍꯩꯅꯗꯨꯅ ꯄꯣꯛꯂꯛꯄ꯭ꯔꯅꯤ ꯅꯪꯁꯨ ꯍꯩꯇꯗꯨꯅ ꯐꯤ ꯇꯨꯕ ꯇꯝꯃꯤꯁꯤꯗꯤ ꯑꯗꯨꯅ ꯏꯕꯦꯝꯃ ꯅꯪ ꯇꯥꯃꯨꯅꯥꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯕꯤꯌꯨ ꯃꯥꯗꯤꯅꯦ ꯃꯇꯝ ꯀꯨꯏꯅꯒ ꯅꯪ ꯎꯗ꯭ꯔꯗꯨꯅ ꯂꯩꯔꯨꯔꯦ ꯅꯍꯥꯟ ꯎꯕꯗꯨꯗ ꯅꯠꯇ ꯅꯠꯇꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯈ꯭ꯔ ꯃꯥꯜꯂꯦ ꯁꯠꯄ ꯃꯥꯁꯨ ꯃꯥꯅ ꯉꯝꯅꯅꯕ ꯈꯗꯥꯡ ꯊꯥꯗꯔꯛꯏ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯁꯠꯄꯒꯤ ꯍꯩꯅꯖꯕꯤ ꯃꯇꯥꯡꯅꯤ ꯑꯁ ꯇꯥ ꯁꯠꯄ ꯑꯩ ꯀꯣꯛꯀ ꯉꯥꯎꯏꯗ ꯆꯪꯉꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯖꯕꯤ ꯊꯨꯅ ꯆꯪꯈꯤ ꯁꯠꯄ ꯑꯃꯨꯛꯀꯁꯨ ꯐꯖꯕꯤ ꯅꯪ ꯌꯥꯗꯤ ꯌꯥꯕꯤꯈꯣꯀꯣ ꯃꯁꯤ ꯑꯉꯥꯡꯁꯤꯁꯨ ꯌꯥꯗꯧꯔꯤ ꯇꯥꯆꯧꯒ ꯇꯤꯟꯅꯔꯒ ꯁꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯑꯣꯏꯅꯒ ꯇꯥꯆꯧꯅ ꯈꯪꯉꯗꯤ ꯌꯥꯕꯨꯗꯤ ꯌꯥꯕꯅꯤ ꯀꯥꯏꯅ ꯃꯁꯦ ꯃꯨꯅꯥꯟꯅ ꯁꯣꯏꯗꯅ ꯂꯧꯈꯤꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯉꯝꯃꯗꯤꯕ ꯑꯩꯁꯨ ꯅꯍꯥꯟꯅ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯖꯔꯝꯒꯗꯕꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯐꯖꯕꯤ ꯅꯪ ꯌꯥꯝ ꯐꯖꯔꯦꯅꯦ ꯆꯥꯛꯈ꯭ꯔꯦꯗꯀꯣ ꯁꯠꯄ ꯃꯥꯁꯨ ꯈꯜꯂꯤꯕꯅꯤ ꯐꯖꯕꯤ ꯐꯖꯕ ꯑꯁꯤꯗ ꯀꯅꯥ ꯅꯨꯄꯥꯅ ꯃꯥꯕꯨ ꯄꯥꯝꯂꯣꯏ ꯍꯥꯏꯅꯤꯡꯂꯣꯏ ꯑꯗꯨꯕꯨ ꯂꯨꯈꯣꯏꯒꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯏꯖꯠ ꯑꯃꯗ ꯂꯣꯏꯅ ꯍꯤꯡꯅꯕ ꯉꯥꯛꯇꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯃꯨꯅꯥꯟ ꯉꯁꯤꯗꯤ ꯃꯊꯟꯇ ꯆꯠꯄ ꯇꯥꯔꯦ ꯃꯨꯅꯥꯟ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯏꯟꯊꯣꯛꯇꯨꯅ ꯂꯥꯛꯏ ꯐꯖꯕꯤ ꯃꯥꯁꯨ ꯑꯌꯥꯕ ꯑꯉꯥꯡꯅꯤ ꯅꯧꯅ ꯂꯩꯁꯥꯕꯤ ꯐꯥꯒꯠꯂꯛꯄꯒꯤ ꯈꯨꯗꯤꯡꯃꯛ ꯃꯍꯥꯎ ꯇꯪꯅꯤꯡꯉꯤ ꯌꯦꯡꯅꯤꯡꯉꯤ ꯃꯥꯁꯨ ꯉꯔꯥꯡꯒꯤ ꯃꯅꯤꯟ ꯑꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯁꯥꯔꯗꯨꯅ ꯊꯣꯏꯕꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯊꯣꯏꯕꯤꯅ ꯏꯆꯦ ꯐꯖꯕꯤ ꯁꯤꯗ ꯏꯁꯤꯡ ꯌꯥꯍꯧꯗꯥꯏꯅꯦ ꯌꯥꯎꯗ꯭ꯔꯗꯨꯅ ꯁꯣꯛꯄ ꯂꯥꯛꯏꯁꯤꯗꯤ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯍꯥꯟꯈꯩ ꯁꯣꯛꯇ꯭ꯔꯒ ꯉꯁꯤ ꯈꯛꯇ ꯁꯣꯛꯄ ꯂꯥꯛꯏꯁꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯍꯪꯈ꯭ꯔꯦꯍꯦ ꯐꯖꯕꯤ ꯃꯥꯅ ꯉꯝꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯃꯨꯅꯥꯟ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯐꯖꯕꯤ ꯃꯊꯟꯇ ꯇꯥ ꯃꯨꯅꯥꯟꯁꯦ ꯑꯁꯦꯡꯀꯤ ꯑꯩꯕꯨ ꯄꯥꯝꯖꯔ ꯃꯥꯜꯂꯦ ꯉꯥꯏꯗꯨꯅꯒ ꯂꯩꯔꯝꯃꯤ ꯋꯥꯅꯤ ꯃꯨꯅꯥꯟ ꯐꯖꯕꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯐꯖꯕꯤ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯔꯩ ꯀꯣꯟꯁꯤꯟꯗꯨꯅ ꯀꯩ ꯍꯥꯏꯒꯦ ꯇꯥ ꯃꯨꯅꯥꯟ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ ꯑꯧ ꯍꯣꯏ ꯂꯥꯛꯏꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯇꯥ ꯃꯨꯅꯥꯟ ꯑꯩꯈꯣꯏ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯦ ꯃꯨꯅꯥꯟꯅ ꯁꯠ ꯑꯣꯛꯇꯨꯅ ꯅꯪꯕꯨ ꯅꯣꯏ ꯇꯥꯆꯧꯀꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯄꯥꯟꯗꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯅꯠꯇꯦ ꯅꯨꯄꯥꯒ ꯑꯝꯇ ꯀꯣꯏꯔꯔꯣꯏ ꯍꯥꯏꯔꯕ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯇꯥ ꯃꯨꯅꯥꯟ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯩ ꯅꯪꯅ ꯀꯣꯏꯗꯧ ꯅꯨꯄꯥꯗꯣ ꯑꯩ ꯑꯣꯏꯅ ꯀꯣꯏꯌꯨ ꯍꯥꯏꯕꯩ ꯋꯥꯅꯤ ꯐꯖꯕꯤ ꯄꯦꯔꯨꯝ ꯇꯧꯔꯒ ꯍꯣꯏ ꯑꯗꯣ ꯆꯪꯉꯒꯦ ꯐꯖꯕꯤ ꯃꯨꯅꯥꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯕ ꯑꯃ ꯑꯗꯨꯝ ꯐꯥꯎꯈ꯭ꯔꯦ ꯉꯔꯥꯡꯗꯤ ꯌꯥꯝꯅ ꯏꯀꯥꯏꯈꯤꯕꯅꯤ ꯉꯁꯤꯅ ꯊꯧꯅꯥ ꯀꯌꯥꯗꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯕ ꯃꯨꯅꯥꯟ ꯃꯥꯁꯨ ꯉꯁꯤꯗꯤ ꯊꯧꯅꯥ ꯐꯔꯛꯏ ꯍꯥꯏꯅꯤꯡꯕꯗꯨ ꯊꯧꯅꯥ ꯂꯩꯅ ꯏꯐꯣꯡ ꯐꯣꯡꯅ ꯍꯥꯏꯗꯣꯔꯛꯏ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤ ꯐꯖꯕꯤꯈꯣꯏꯒꯤ ꯂꯩꯀꯥꯏ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯨꯅꯥꯟ ꯑꯃꯗꯤ ꯐꯖꯕꯤ ꯃꯈꯣꯏ ꯑꯅꯤ ꯆꯍꯤ ꯌꯥꯝꯅ ꯈꯦꯠꯅꯕ ꯑꯗꯨꯅ ꯃꯨꯅꯥꯟꯅ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯨꯅꯥꯟ ꯃꯥꯅ ꯉꯝꯗꯨꯅ ꯐꯖꯕꯤꯕꯨ ꯇꯣꯏꯅ ꯎꯅꯕ ꯂꯥꯛꯏ ꯊꯤꯡꯕꯤꯅꯕ ꯉꯥꯡꯕꯤꯅꯕꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦ ꯃꯨꯅꯥꯟ ꯃꯥꯗꯤ ꯐꯖꯕꯤꯅ ꯃꯅꯦꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯂꯩꯕ ꯑꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯣ ꯊꯣꯛꯈ꯭ꯔꯦ ꯅꯣꯡꯃꯀꯥꯟ ꯅꯤꯅꯤ ꯂꯥꯛ ꯇꯧꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤ ꯃꯨꯅꯥꯟ ꯃꯥꯒꯤ ꯍꯝꯕꯔꯗꯨ ꯄꯨꯊꯣꯛꯇꯨꯅ ꯀꯟꯅ ꯁꯦꯡꯉꯤ ꯃꯃꯥ ꯏꯕꯦꯝꯃ ꯇꯣꯝꯕꯤꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯦ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯕꯁꯤꯕꯣ ꯊꯕꯛ ꯂꯩꯗꯨꯅ ꯇꯧꯔꯤꯅꯤꯅꯦ ꯏꯃꯥ ꯅꯪꯕꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯀꯔꯤ ꯊꯕꯛꯅꯣ ꯏꯃꯥꯅ ꯍꯦꯟꯅ ꯉꯥꯎꯈ꯭ꯔꯦ ꯄꯥꯈꯪꯗꯕꯨ ꯀꯔꯤ ꯊꯕꯛꯅꯣꯅ ꯍꯪꯉꯤꯁꯤꯕꯨ ꯍꯩꯃꯥ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯤꯒ ꯀꯣꯏ ꯂꯥꯛꯑꯕ꯭ꯔꯥꯕ ꯃꯁꯦ ꯁꯣꯏꯗꯅ ꯇꯧꯔꯝꯃꯅꯤ ꯍꯟꯗꯛ ꯃꯔꯛ ꯃꯁꯥꯒꯁꯤꯅ ꯃꯔꯣꯟ ꯑꯃ ꯅꯥꯟꯈꯠꯂꯛꯏꯕ ꯁꯦꯜ ꯂꯧꯕ ꯃꯔꯣꯟ ꯑꯃ ꯀꯜꯂꯤꯕ ꯅꯪꯗꯤ ꯅꯨꯄꯤꯗ ꯊꯥꯗꯔꯤꯕꯣꯏꯔꯦ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯁꯦꯜꯕꯨ ꯍꯦꯟꯅ ꯃꯁꯥꯅ ꯑꯗꯨꯝ ꯂꯥꯛꯀꯗꯧ ꯂꯩꯔꯁꯤꯕꯨ ꯍꯩ ꯑꯄꯪ ꯀꯙꯥ
ꯅꯨꯄꯤꯅ ꯃꯇꯣꯏꯅ ꯁꯦꯜ ꯆꯨꯞꯂꯕ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯀꯩꯗꯧꯅꯨꯡꯗ ꯂꯧꯕꯗꯅꯦ ꯆꯥꯎꯈꯠꯀꯗꯕ ꯅꯠꯇꯦ, ꯂꯧꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ, ꯂꯩꯁꯨ ꯂꯩꯕꯤꯔꯣꯏ꯫ ꯂꯩꯒꯗꯕ ꯅꯨꯄꯤ ꯍꯥꯏꯕꯗꯨꯗꯤꯅꯦ ꯄꯤꯗꯨꯝ ꯄꯤꯁꯤꯜꯂꯛꯇꯨꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤꯅꯦ ꯈꯪꯉꯕ? ꯏꯃꯥꯒꯤ ꯋꯥꯗꯨꯗꯤ ꯇꯥꯕ ꯌꯥꯗ꯭ꯔꯦꯗ꯫ ꯑꯩꯈꯣꯏꯗꯒꯤꯅ ꯁꯨꯡꯄꯤ ꯄꯤꯔꯣꯏ, ꯃꯣꯏꯗꯩꯅ ꯁꯨꯝ ꯂꯧꯁꯤꯜꯂꯛꯑꯣ ꯍꯥꯏꯕꯗꯨꯗꯤ ꯀꯥꯏꯗ ꯌꯥꯗꯣꯏꯅꯣ? ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯦ, ꯀꯩꯅꯣꯝ ꯇꯧꯗꯣꯔꯤꯌꯦ ꯃꯁꯦ꯫ ꯇꯧꯔꯣꯏ, ꯃꯨꯅꯥꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯁꯣꯏꯕ ꯍꯧꯅꯗꯦ꯫ ꯀꯗꯥꯏ, ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯁꯦꯜꯗꯨ ꯈꯤꯇ ꯄꯤꯔꯛꯑꯣ꯫ ꯂꯩꯇꯦ, ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦ꯫ ꯇꯧꯅꯨꯗ ꯏꯃꯥ, ꯍꯧꯖꯤꯛ ꯈꯔ ꯄꯤꯔꯛꯍꯧꯕꯁꯤꯅ ꯐꯅꯤꯗ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯐꯤꯔꯩꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ꯫ ꯃꯨꯅꯥꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯐꯖꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯐꯖꯕꯤ ꯃꯨꯅꯥꯟꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯨꯅꯥꯟꯅ ꯀꯕꯣꯛ ꯃꯌꯣꯝ ꯑꯗꯨ ꯄꯤꯗꯨꯅ, ꯁꯦ ꯅꯪꯒꯤꯅꯤ꯫ ꯀꯕꯣꯛꯀ ꯆꯥꯅꯤꯡꯗꯦꯗ꯫ ꯀꯔꯤꯒꯤ? ꯀꯃꯥꯏ ꯆꯥꯅꯤꯡꯗꯣꯔꯤꯒꯦ? ꯑꯔꯥ ꯈꯨꯗꯤꯡꯒꯤ ꯀꯕꯣꯛꯇ ꯁꯨꯝ ꯂꯩꯔꯛꯏ꯫ ꯄꯥꯈꯪ ꯑꯃꯅꯤꯅ ꯅꯣꯡꯃꯇꯁꯨ ꯆꯨ ꯃꯀꯛ ꯑꯗꯨꯗ ꯑꯣꯏꯔꯁꯨ ꯂꯩꯔꯛꯎꯗꯅ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯈꯤꯇꯪ ꯇꯧꯕꯒ ꯀꯕꯣꯛ ꯈꯨꯏꯗꯨꯝꯁꯤꯗ꯫ ꯅꯠꯇꯦ, ꯅꯪ ꯀꯕꯣꯛ ꯌꯣꯟꯕꯤꯗꯨꯒꯤ ꯃꯆꯥꯒꯗꯨꯕꯨ ꯀꯣꯏꯅꯔꯕ꯭ꯔꯥꯕ? ꯃꯨꯅꯥꯟ ꯃꯇꯧꯗꯨꯗ ꯅꯣꯛꯇꯨꯅ, ꯅꯠꯇꯦ ꯅꯪꯁꯨ, ꯁꯤꯁ, ꯈꯝꯕꯟꯕꯤꯒ ꯇꯧꯔꯤꯕ ꯍꯥꯏꯗꯨꯔꯕ? ꯈꯝꯕꯟꯗꯦ, ꯃꯤꯒꯤ ꯃꯥꯡꯗ ꯁꯨꯝ ꯏꯀꯥꯏ ꯇꯧꯕꯩ ꯋꯥꯅꯤ꯫ ꯏꯕꯨꯡꯒ ꯇꯤꯟꯅꯕ ꯅꯪꯅ ꯑꯩꯕꯨ ꯅꯝꯗꯅ ꯐꯥꯗꯅ ꯀꯣꯏꯕꯤꯔꯦ, ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯧꯈꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤꯅꯦ ꯑꯩꯒꯤ ꯏꯖꯠ ꯌꯥꯝꯅ ꯁꯣꯛꯏ, ꯏꯀꯥꯏꯌꯦ꯫ ꯃꯤ ꯃꯥꯡꯗ ꯐꯖꯔꯤꯕ ꯁꯛꯁꯤꯒ ꯅꯨꯄꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦ ꯀꯥꯏꯗꯨꯗꯤꯅꯦ ꯀꯥꯏꯗꯩ ꯄꯥꯝꯕꯅꯤꯒꯦ ꯑꯩꯗꯤ? ꯀꯔꯤ? ꯅꯪꯁꯦ ꯑꯩꯅ ꯐꯥꯗꯨꯅ ꯀꯣꯏꯔꯤꯕ? ꯀꯣꯏꯔꯤ ꯅꯠꯇ꯭ꯔꯣ? ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯈꯔ ꯂꯩꯔꯛꯇꯅ ꯅꯪ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯈꯪꯉꯛꯑꯗꯤꯅꯦ ꯅꯉꯛ ꯁꯝꯗꯣ ꯃꯥꯏꯅ ꯃꯦꯠꯈꯥꯏꯖꯈꯤꯖꯅꯤ꯫ ꯆꯠꯂꯣꯍꯦ, ꯅꯣꯏ ꯇꯥꯆꯧꯕꯨ ꯑꯩꯅ ꯊꯤ ꯉꯝꯕꯤꯕꯅꯤ ꯈꯪꯉꯕ? ꯆꯤꯟ ꯈꯛꯇꯅꯤ ꯃꯥꯅ ꯀꯜꯂꯤꯁꯦ, ꯃꯄꯥꯡꯒꯜꯒꯗꯤꯅꯦ ꯀꯩꯁꯨ ꯌꯥꯎꯕ ꯅꯠꯇꯦ꯫ ꯑꯦ, ꯇꯥꯆꯧ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯧ ꯂꯣꯛꯇꯣꯔꯦ, ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯈꯪꯗꯦ, ꯑꯩꯒꯤ ꯐꯤꯇꯨꯀꯣꯟꯁꯨ ꯂꯩꯔꯒꯦ, ꯌꯨꯝꯗ ꯂꯩꯅꯅꯕ ꯋꯥꯁꯨ ꯍꯥꯏꯔꯛꯑꯦ꯫ ꯃꯨꯅꯥꯟ ꯂꯋꯥꯏꯗꯨ ꯄꯥꯏꯗꯨꯅ, ꯑꯁ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ꯫ ꯀꯩꯅꯣ? ꯅꯠꯇꯦ, ꯅꯪꯅ ꯌꯨꯝꯗ ꯂꯩꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅꯤ ꯀꯃꯥꯏ ꯎꯅꯗꯣꯏꯕ? ꯑꯩ ꯀꯃꯥꯏ ꯂꯥꯛꯇꯣꯔꯤꯒꯦ? ꯂꯥꯛꯎ ꯀꯩꯅꯣ, ꯅꯪ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯑꯀꯟ ꯁꯥꯈꯤꯗꯥꯏꯅꯦ? ꯑꯩꯈꯣꯏ ꯇꯥꯆꯧ ꯀꯤꯗꯦꯒ ꯍꯥꯏꯗꯥꯏꯅꯦ? ꯀꯤꯕꯕꯨꯗꯤ ꯀꯤꯗꯦꯗ, ꯃꯥꯅ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ? ꯑꯗꯨꯗ ꯁꯨꯝ ꯄꯥꯕꯨꯡ ꯈꯣꯏꯒꯤ ꯃꯃꯥꯡꯗ ꯄꯥꯕꯨꯡ ꯈꯣꯏꯒꯤ ꯈꯟꯕꯤꯕꯩ ꯋꯥꯅꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯪꯁꯦ ꯂꯥꯏꯃ ꯉꯝꯃꯤ꯫ ꯄꯥꯕꯨꯡꯅ ꯈꯣꯏ ꯏꯃꯥ ꯈꯣꯏꯅꯒꯗꯤꯅꯦ ꯅꯣꯏꯁꯦ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯈꯟꯕꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯍꯦꯟꯖꯤꯟꯗꯅ, ꯑꯩꯁꯨ ꯋꯥꯈꯜꯒ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦ, ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯈꯔꯅ꯫ ꯑꯄꯪꯕꯤ, ꯁꯤꯅ ꯍꯦꯟꯅ ꯍꯌꯦꯡꯋꯥꯏ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯈꯪꯉꯕ? ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ꯫ ꯑꯗꯣ ꯑꯩ ꯆꯪꯉꯒꯦ꯫ ꯌꯨꯝꯗ ꯀꯨꯝꯕꯗꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯀꯨꯝꯒꯅꯤ, ꯑꯗꯨꯒꯤ ꯄꯣꯠ ꯆꯩ ꯌꯦꯡꯒꯗꯕ ꯂꯩ꯫ ꯑꯁꯦꯡꯀꯤ ꯐꯖꯕꯤ, ꯅꯪ ꯌꯨꯝꯗ ꯀꯨꯝꯃꯒꯦ ꯍꯥꯏꯔꯣ? ꯀꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣ, ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯎꯔꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯂꯩꯔꯛꯏꯁꯦ? ꯅꯍꯥꯟ ꯑꯗꯨꯕꯨ ꯍꯩꯔꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯕꯨ ꯍꯩꯇꯦ ꯍꯥꯏꯖꯤꯟꯗꯨꯅ ꯂꯩꯔꯛꯏꯁꯤꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯍꯩꯇꯦ ꯍꯥꯏꯕꯗꯅ? ꯌꯥꯔꯣꯏꯌꯦ, ꯀꯨꯏꯃꯟꯈ꯭ꯔꯦꯅ ꯍꯥꯏꯔꯛꯑꯅꯤ꯫ ꯏꯅꯦꯅꯁꯨ ꯅꯍꯥꯟꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯩꯕꯨ ꯃꯊꯥ ꯑꯣꯟꯊꯣꯛꯅ ꯁꯥꯒꯗꯧꯔꯤꯗ꯫ ꯑꯣ, ꯁꯥꯍꯧꯔꯣ ꯅꯪ ꯑꯗꯨꯗ, ꯑꯩ ꯆꯪꯉꯦ꯫ ꯉꯥꯏꯈꯣꯗꯥ, ꯌꯥꯔꯦ ꯑꯩ ꯆꯪꯉꯦ꯫ ꯐꯖꯕꯤ ꯌꯨꯝ ꯀꯨꯝꯕꯗ ꯇꯥꯔꯦ꯫ ꯃꯨꯅꯥꯟ ꯃꯥꯅ ꯐꯖꯕꯤꯅ ꯌꯨꯝꯗ ꯀꯨꯝꯕ ꯑꯁꯤꯗ ꯃꯥꯅ ꯁꯥꯔꯤꯕ ꯃꯊꯥ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯗꯨꯗ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗ ꯂꯩꯕꯒꯤ ꯃꯥꯅ ꯑꯗꯨꯛ ꯊꯧꯅꯥ ꯐꯕꯅꯤ꯫ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯗꯤ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯖꯒꯗꯕ ꯅꯠꯇꯦ꯫ ꯃꯨꯅꯥꯟ ꯃꯊꯟꯇ ꯋꯥꯈꯜꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ꯫ ꯃꯤꯒꯤ ꯀꯣꯏꯅꯕ ꯍꯧꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝꯁꯤꯗ ꯎꯅꯕ ꯍꯦꯛ ꯐꯪꯉꯣꯏꯗꯧꯔꯤꯗ꯫ ꯋꯥꯗꯧꯔꯤꯗ ꯑꯩꯁꯦ꯫ ꯑꯁ ꯀꯝꯗꯧꯅꯤ ꯑꯩꯗꯤ? ꯅꯣꯡꯃ ꯐꯥꯗꯣꯛ ꯆꯠꯂꯨꯕꯗꯨꯗꯒꯤ ꯍꯦꯟꯅ ꯇꯣꯏꯅ ꯆꯠꯄꯗꯤ ꯌꯥꯔꯣꯏ꯫ ꯀꯝꯗꯧꯅꯤ ꯑꯩꯗꯤ? ꯃꯨꯅꯥꯟ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯂꯣꯏꯔꯦ ꯃꯗꯨꯗ ꯂꯥꯏꯅꯤꯡ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯐꯖꯕꯤ ꯃꯥꯗꯤ ꯏꯉꯥꯎ ꯉꯥꯎꯖꯕꯅꯤ꯫ ꯑꯁꯨꯛ ꯍꯥꯛꯅ ꯅꯨꯡꯁꯤꯅ ꯄꯥꯝꯅ ꯈꯟꯖꯤꯜꯂꯨꯕ ꯅꯠꯇꯦ꯫ ꯃꯊꯃꯣꯏ ꯑꯗꯨ ꯏꯌꯥꯡ ꯌꯥꯡꯂꯤ꯫ ꯂꯨꯈꯣꯏ ꯁꯠꯄꯒꯤꯗ ꯂꯥꯛꯇꯨꯅ, ꯅꯪꯕꯨ ꯊꯕꯛꯀ ꯂꯩꯕ꯭ꯔꯣ? ꯀꯩ ꯂꯩꯔꯒꯦ? ꯂꯩꯇ꯭ꯔꯗꯤ ꯅꯨꯡꯁꯤꯠ ꯆꯥꯕ ꯑꯣꯏꯅ ꯃꯨꯅꯥꯟꯒꯤꯗ ꯆꯧꯁꯤ꯫ ꯀꯩꯗꯧꯕ? ꯂꯧꯗꯣ ꯄꯥꯕꯨꯡꯅ ꯇꯧꯗꯨꯅ ꯈꯥꯎꯕꯗꯤ ꯂꯣꯏꯔꯦ, ꯌꯩꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯌꯩ ꯇꯥꯔꯦ꯫ ꯑꯗꯨꯅ ꯃꯨꯅꯥꯟꯕꯨꯁꯨ ꯈꯔ ꯀꯧꯔꯨꯁꯤ, ꯀꯨꯝꯁꯤꯗꯤ ꯈꯔꯁꯨ ꯋꯥꯗꯧꯔꯤ꯫ ꯁꯠꯄ ꯃꯥꯗꯤ ꯃꯅꯤꯟ ꯈꯔꯗꯤ ꯐꯪꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯉꯛꯅ, ꯃꯨꯅꯥꯟꯕꯣ? ꯍꯣꯏ, ꯑꯩꯈꯣꯏꯗ ꯂꯩꯍꯟꯗꯨꯅ ꯁꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯐꯖꯕꯤ ꯐꯥꯎꯕ ꯂꯥꯛꯑꯕꯅꯤ꯫ ꯍꯟꯗꯛꯇꯤꯅꯦ ꯁꯦꯜꯁꯨ ꯈꯔ ꯀꯧꯏ, ꯑꯗꯨꯅ ꯃꯤ ꯅꯦꯛꯅꯅꯕ ꯁꯦꯜ ꯑꯝꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯝꯇ ꯍꯣꯠꯅꯃꯤꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯁꯠꯄ ꯃꯊꯟꯇ, ꯐꯖꯗꯧꯔꯤ,
ꯍꯧꯗꯣꯡꯗ ꯉꯥꯔꯤ ꯁꯤꯟꯅꯔꯕ? ꯇꯧ ꯇꯧ. ꯈꯤꯇꯪ ꯉꯥꯏ. ꯆꯦꯟꯈ꯭ꯔꯦꯅ ꯃꯩ ꯍꯧꯒꯗꯕ. ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ? ꯅꯊꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯅ ꯂꯩꯗꯨꯕꯣ? ꯅꯪꯁꯨ ꯇꯜꯂꯕ? ꯇꯟꯗꯦ. ꯆꯧꯁꯤ ꯂꯥꯛꯑꯣ. ꯑꯅꯤꯗꯣ ꯍꯧꯒꯠꯅꯗꯨꯅ ꯂꯥꯛꯂꯦ. ꯃꯨꯅꯥꯟ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯁꯠꯄꯅ ꯍꯥꯟꯅ ꯍꯦꯛꯇ ꯀꯧꯔꯛꯏ. ꯁꯅꯥꯏꯕꯨꯡꯉꯣ, ꯀꯝꯗꯧꯔꯤꯒꯦ? ꯃꯨꯅꯥꯟ ꯉꯛꯅ. ꯂꯨꯈꯣꯏ, ꯌꯥꯝ ꯊꯥꯖꯗꯦꯅ. ꯂꯥꯛꯑꯣ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ. ꯂꯨꯈꯣꯏ ꯅꯣꯛꯇꯨꯅ. ꯑꯩꯈꯣꯏꯗꯤ ꯊꯥꯖꯗꯕ ꯉꯥꯛꯇꯅꯤ ꯇꯧꯔꯛꯀꯗꯣꯏꯁꯦ. ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯔꯤ ꯂꯩꯔꯒꯦꯕ? ꯊꯕꯛ ꯈꯔ ꯁꯨꯍꯟꯗꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯒꯤ ꯅꯪ ꯀꯧꯕ ꯂꯥꯛꯏꯅꯤ. ꯃꯨꯅꯥꯟ ꯍꯔꯥꯎꯅ. ꯊꯕꯛ ꯑꯕ? ꯅꯣꯏ ꯂꯧꯗꯣ? ꯑꯁꯤ ꯍꯥꯏꯔꯒ ꯆꯞ ꯂꯦꯞꯄꯤ. ꯈꯪꯂꯤꯕꯅꯤ ꯃꯥꯗꯤ ꯄꯨꯝꯅꯃꯛ. ꯍꯣꯏ. ꯂꯧꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯠꯅꯗꯕ ꯌꯥꯗ꯭ꯔꯦ. ꯍꯟꯗꯛꯇꯤꯅꯦ ꯁꯦꯜꯁꯨ ꯈꯔ ꯀꯧꯔꯤ. ꯃꯨꯅꯥꯟ ꯃꯥꯗꯤ ꯑꯃꯔꯣꯝꯗꯅ ꯅꯨꯡꯉꯥꯏꯔꯕꯅꯤ. ꯃꯨꯅꯥꯟ ꯍꯔꯥꯎꯅ. ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯩꯈꯣꯏ ꯑꯁꯨꯛꯌꯥꯝꯅ ꯂꯩꯔꯤꯁꯤꯕꯨ ꯍꯦꯛꯇ ꯁꯨꯔꯗꯧꯅꯤ. ꯁꯠꯄ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ. ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯅꯤ. ꯂꯨꯈꯣꯏ ꯃꯈꯥ ꯇꯥꯔꯛꯏ. ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯂꯥꯛꯏꯉꯩꯁꯤꯗ ꯅꯪꯒꯤ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯇ꯭ꯔꯗꯤ ꯄꯨꯟꯅ ꯆꯠꯂꯁꯤ. ꯌꯥꯏ, ꯑꯩ ꯏꯃꯥꯗ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤ. ꯁꯠꯄ ꯇꯥꯅꯅꯕ ꯂꯥꯎꯔꯛꯏ. ꯍꯥꯏ, ꯍꯔꯥꯎꯃꯟꯗꯅ ꯅꯥꯐꯤꯒꯗꯣ ꯑꯃꯨꯛ ꯀꯥꯎꯅꯤꯀꯣ. ꯐꯤꯔꯣꯟ ꯐꯥꯎꯗꯤ ꯈꯔ ꯄꯨꯔꯛꯑꯣ. ꯇꯣꯝꯕꯤ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯗꯨꯅ. ꯆꯠꯂꯨꯔꯣ. ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ. ꯂꯣꯏꯔꯒ ꯅꯤꯡꯊꯤꯅ ꯍꯦꯛ ꯍꯜꯂꯛꯎ. ꯑꯑꯣꯏꯃ, ꯈꯔꯁꯨ ꯀꯨꯏꯔꯛꯄ ꯌꯥꯏ. ꯂꯨꯈꯣꯏꯅ ꯑꯃꯨꯛ. ꯑꯗꯨꯗꯤ ꯃꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯐꯔꯦ. ꯑꯍꯨꯝꯗꯨ ꯊꯣꯛꯂꯛꯏ. ꯇꯣꯝꯕꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ. ꯂꯨꯈꯣꯏ, ꯑꯩꯈꯣꯏꯗꯨꯗꯤ ꯆꯥꯛ ꯌꯥꯝ ꯆꯥꯕꯅꯤꯀꯣ. ꯍꯣꯏ ꯃꯥ. ꯇꯣꯝꯕꯤ ꯃꯇꯣꯝꯇ. ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯂꯧ ꯀꯨꯝꯂꯨꯁꯤ ꯍꯥꯏꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯁꯤꯕꯣ? ꯌꯨꯝꯗꯅ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯐꯥꯎꯕ ꯁꯣꯛꯎ ꯍꯥꯏꯕ ꯌꯥꯗꯦ. ꯐꯖꯕꯤ ꯏꯃꯨꯡꯗꯒꯤ ꯕꯥꯔꯇꯤꯟ ꯑꯃ パイꯗꯨꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯊꯣꯛꯂꯛꯏ. ꯃꯤꯅ ꯁꯣꯛꯀꯦ ꯍꯥꯏꯔꯃꯛꯇꯗ. ꯊꯣꯛꯂꯛꯄꯗ ꯑꯍꯨꯝꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯐꯖꯕꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ. ꯉꯥꯏꯍꯥꯛꯇꯤ ꯆꯞ ꯂꯦꯞꯄꯤ. ꯐꯖꯕꯤ ꯋꯥꯈꯜ ꯂꯥꯛꯇꯨꯅ. ꯇꯥ ꯃꯨꯅꯥꯟ, ꯅꯣꯏ ꯂꯥꯛꯏꯔꯣ? ꯃꯨꯅꯥꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ. ꯍꯣꯏ, ꯅꯣꯏ ꯇꯥꯆꯧꯅ ꯂꯧ ꯀꯨꯝꯁꯦꯅ. ꯑꯅꯤꯗꯨ ꯏꯈꯪ ꯈꯪꯅꯩ. ꯁꯠꯄꯅ. ꯌꯥꯔꯦ, ꯆꯪꯉꯁꯤ. ꯂꯨꯈꯣꯏꯅ ꯃꯆꯜꯗ. ꯏꯃꯥꯒ ꯑꯃꯨꯛ ꯂꯥꯎꯅꯔꯤꯔꯣ? ꯂꯥꯎꯅꯗꯦꯗ, ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯍꯥꯏꯅꯕꯅꯤ. ꯐꯖꯕꯤ ꯃꯌꯥꯝꯗ ꯑꯃꯨꯛ. ꯑꯗꯨꯗꯤ ꯇꯥ ꯁꯠꯄ, ꯑꯩ ꯏꯁꯤꯡ ꯑꯝꯇ ꯁꯣꯛꯈꯤꯒꯦ. ꯍꯣꯏ. ꯂꯨꯈꯣꯏ ꯃꯆꯜꯕꯨ ꯌꯦꯡꯗꯨꯅ. ꯃꯆꯤꯟꯅꯁꯦ ꯀꯟꯈ꯭ꯔꯕ. ꯏꯁꯧ ꯇꯧꯗꯣꯏꯗ ꯂꯩꯔꯕꯅꯤ. ꯇꯧꯗꯧ ꯂꯩꯔꯕ ꯊꯕꯛꯇꯨꯗ ꯍꯌꯦꯡꯋꯥꯏꯅꯦ ꯅꯨꯄꯥ ꯑꯐꯤꯡꯕ ꯑꯃꯗꯒ ꯂꯩꯔꯗꯤ ꯃꯅꯝ ꯑꯁꯦ ꯇꯠꯀꯗꯧꯔꯤꯕꯅꯤꯃ. ꯃꯨꯅꯥꯟꯅ ꯅꯣꯛꯐꯦꯠ ꯇꯧꯅ. ꯀꯩꯁꯨ ꯇꯠꯂꯣꯏꯗ, ꯑꯩꯈꯣꯏꯒꯨꯝꯕ ꯑꯐꯕꯗ ꯂꯩꯔꯗꯤ. ꯁꯠꯄꯅ ꯈꯨꯅꯤꯡꯅ ꯊꯤꯜꯂꯛꯏ. ꯃꯨꯅꯥꯟ ꯋꯥ ꯁꯦꯝꯗꯣꯔꯛꯏ. ꯑꯉꯥꯡ ꯑꯣꯏ ꯇꯧꯖꯩꯅꯤꯗ. ꯌꯥꯝꯅ ꯑꯉꯥꯡꯅꯤꯗꯅ ꯐꯖꯕꯤꯗꯤ. ꯂꯨꯈꯣꯏ ꯃꯥꯗꯤ ꯀꯔꯤꯝꯇ ꯈꯟꯖꯗꯦ. ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯑꯁꯤꯁꯨ ꯃꯥ ꯈꯟꯖꯔꯨꯗꯦ. ꯑꯗꯨꯅ ꯏꯆꯝ ꯆꯝꯊꯣꯛꯏ. ꯐꯖꯕꯤ ꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ. ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯈꯪꯗꯦꯕꯁꯦ. ꯃꯃꯥꯏꯁꯦ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯕ. ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯃꯔꯣꯜ ꯑꯃ. ꯑꯩꯗꯤ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯒꯗꯧꯔꯤꯗ. ꯐꯖꯕꯤ ꯃꯥꯗꯤ ꯌꯨꯝꯗꯒ ꯂꯩꯔꯦ, ꯌꯨꯝꯒꯤ ꯃꯤꯅ ꯈꯪꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄꯅꯁꯨ ꯂꯣꯏꯔꯦ. ꯃꯨꯈꯤ ꯁꯠꯄꯗ ꯍꯥꯏꯔꯛꯏ. ꯁꯠꯄ, ꯅꯪꯁꯨ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣꯗꯅ. ꯏꯃꯥ, ꯌꯥꯔꯅꯤꯗ. ꯏꯃꯥꯗꯨ ꯆꯖꯤꯛ ꯂꯦꯝꯃꯦꯅ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤ. ꯂꯨꯈꯣꯏꯅ ꯑꯃꯨꯛ. ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯏꯔꯕꯅꯦ. ꯅꯣꯏ ꯏꯟꯖꯥꯡꯁꯦ ꯍꯥꯎꯔꯣꯏꯌꯦ. ꯑꯩꯈꯣꯏꯒꯤꯅ ꯍꯦꯜꯂꯦ, ꯑꯗꯨꯏꯅꯤ. ꯑꯣ ꯌꯥꯔꯦ, ꯈꯗꯥꯡ ꯅꯣꯝꯗꯅ ꯂꯩꯔꯅꯨ. ꯆꯠꯇꯣꯏ ꯑꯣꯏꯔꯗꯤ ꯊꯤꯟꯗꯣꯛꯑꯒꯦ ꯂꯥꯛꯑꯣ. ꯉꯟꯅ ꯇꯨꯝꯃꯨ, ꯍꯌꯦꯡ ꯉꯟꯗꯕ ꯌꯥꯗꯕꯅꯤ. ꯑꯅꯤꯗꯨ ꯁꯠꯄ ꯊꯤꯟꯕ ꯊꯣꯛꯂꯛꯏ. ꯁꯠꯄ ꯃꯨꯅꯥꯟꯒꯤ ꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ. ꯈꯨ ꯁꯦꯜꯂꯨꯍꯦ ꯏꯕꯣ, ꯅꯪ ꯆꯩꯅꯝ ꯅꯝꯃꯦ. ꯃꯨꯅꯥꯟ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯏ. ꯁꯠꯄ ꯑꯃꯨꯛꯁꯨ. ꯍꯥꯏꯕꯤꯗꯦ ꯍꯥꯏꯖꯅꯤꯀꯣ, ꯆꯦꯛꯁꯤꯟꯖꯧ. ꯂꯩꯔꯛ ꯃꯆꯤꯟ ꯍꯦꯟꯇꯣꯔꯛꯄ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯍꯥꯏꯔꯛꯏ. ꯌꯥꯔꯦ, ꯁꯤꯗꯒꯤꯗꯤ ꯅꯊꯟꯇ ꯆꯠꯈ꯭ꯔꯣ, ꯑꯩꯈꯣꯏꯁꯨ ꯆꯪꯍꯧꯔꯒꯦ. ꯍꯌꯦꯡ ꯉꯟꯗꯕ ꯌꯥꯗꯕꯅꯤꯀꯣ. ꯑꯅꯤꯗꯨ ꯆꯪꯂꯛꯂꯦ. ꯐꯖꯕꯤꯅ. ꯇꯥꯆꯧ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯔꯁꯦ. ꯍꯣꯏ, ꯆꯥꯔꯁꯤ. ꯆꯥꯛꯀ ꯂꯥꯝꯕꯗ ꯂꯣꯏꯔꯄꯣꯠꯅꯤ. ꯃꯨꯅꯥꯟ, ꯈꯨꯠ ꯍꯥꯝꯃꯨꯁꯦ. ꯉꯁꯤꯒꯤꯗꯤ ꯄꯥꯡꯅ ꯁꯥꯟꯅꯅꯕ ꯄꯨꯡꯆꯥꯗ ꯆꯥꯔꯁꯤ. ꯍꯌꯦꯡꯗꯤ ꯑꯍꯥꯎꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯒꯗꯧꯅꯤ. ꯃꯨꯅꯥꯟ ꯅꯣꯛꯐꯦꯠ ꯇꯧꯅ. ꯍꯥꯎꯅꯤꯗ, ꯑꯩꯈꯣꯏ ꯐꯖꯕꯤꯅ ꯊꯣꯡꯕꯕꯨ.
ꯐꯖꯕꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯐꯅ ꯉꯜꯂꯤ ꯂꯨꯈꯣꯏ ꯂꯧ ꯀꯨꯝꯅꯅꯕ ꯍꯥꯏꯅ ꯂꯥꯡꯏ ꯂꯨꯈꯣꯏ ꯂꯧ ꯌꯩꯕꯗ ꯆꯪꯒꯗꯕ ꯃꯄꯣꯠꯁꯤꯡ ꯑꯗꯨ ꯊꯦꯂꯥ ꯒꯥꯔꯤ ꯑꯗꯨꯗ ꯑꯆꯟꯕ ꯃꯈꯩ ꯍꯥꯞꯆꯤꯜꯂꯛꯏ ꯑꯗꯨꯒ ꯃꯆꯜꯗ ꯐꯖꯕꯤ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯣꯡꯉꯨꯀꯣ ꯑꯗꯨꯒ ꯄꯨꯊꯣꯔꯛꯑꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯤ ꯅꯪꯁꯨ ꯌꯥꯎꯅꯅꯕ ꯍꯣꯏ ꯇꯥꯆꯧ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯜꯂꯝꯃꯒꯦꯀꯣ ꯆꯥꯎꯇꯣꯟ ꯊꯣꯡꯒꯥꯟꯗꯒꯤ ꯂꯥꯎꯔꯛꯏ ꯍꯥꯏ ꯂꯥꯛꯑꯣꯅꯦ ꯅꯣꯏꯕꯣ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯁꯤꯗ ꯈꯔ ꯁꯨꯍꯧꯁꯤꯅꯦ ꯂꯥꯛꯑꯦ ꯄꯥꯕꯨꯡ ꯂꯨꯈꯣꯏ ꯊꯣꯛꯂꯛꯏ ꯃꯨꯅꯥꯟ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯦ ꯐꯖꯕꯤ ꯃꯨꯅꯥꯟꯒꯤ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯀꯟꯅ ꯁꯤꯛꯇꯨꯅ ꯏꯔꯥꯡ ꯌꯥꯝ ꯇꯧꯅꯨ ꯈꯪꯉꯕ ꯇꯥꯆꯧꯅ ꯃꯥꯏ ꯈꯪꯖꯈꯤꯅꯤ ꯈꯪꯉꯨꯍꯦ ꯑꯗꯣ ꯅꯁꯥꯅ ꯈꯪꯅ ꯊꯕꯛ ꯁꯨꯔꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯈꯪꯉꯦꯗꯅ ꯌꯥꯔꯦ ꯆꯠꯂꯣ ꯇꯥꯆꯧꯈꯣꯏ ꯌꯧꯔꯝꯃꯅꯤ ꯐꯖꯕꯤ ꯃꯨꯅꯥꯟꯕꯨ ꯏꯟꯗꯨꯅ ꯇꯥꯜꯂꯛꯏ ꯃꯨꯅꯥꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯣꯛꯂꯛꯏ ꯐꯖꯕꯤꯁꯨ ꯃꯨꯅꯥꯟꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯐꯖꯕꯤ ꯆꯥꯛ ꯄꯨꯊꯗꯨꯅ ꯀꯨꯝꯊꯔꯛꯏ ꯁꯠꯄꯅ ꯃꯨꯅꯥꯟꯗ ꯅꯪꯗꯤ ꯃꯇꯣꯟ ꯊꯣꯛꯑꯦꯅꯦ ꯍꯥ ꯅꯨꯡꯉꯥꯏꯔꯦꯕ ꯅꯪ ꯃꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯁꯦ ꯃꯁꯤꯅꯦ ꯑꯁꯤꯡꯕ ꯃꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯤꯡꯅ ꯅꯨꯄꯤ ꯀꯣꯏꯖꯧ ꯂꯧꯖꯧ ꯈꯪꯉꯕ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯍꯌꯦꯡ ꯈꯪꯉꯛꯑꯀꯥꯟꯗꯅꯦ ꯊꯥꯡ ꯄꯥꯏꯅꯕꯒꯤ ꯊꯕꯛꯁꯤꯃꯗꯤ ꯑꯩꯈꯣꯏꯗꯤ ꯄꯥꯝꯖꯗꯦ ꯑꯗꯨꯅ ꯀꯣꯟꯅꯒꯤ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯋꯥ ꯍꯥꯏꯕ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯁꯤꯟꯗꯨꯅ ꯅꯨꯄꯤ ꯀꯣꯏꯕꯁꯤꯕꯨ ꯀꯅꯥ ꯉꯝꯖꯒꯦ ꯁꯦ ꯑꯩꯈꯣꯏꯅ ꯍꯩꯁꯤꯡꯕ ꯑꯗꯨꯅꯅꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ ꯆꯥꯎꯇꯣꯟꯅ ꯃꯌꯥꯝꯗꯨꯕꯨ ꯀꯧꯔꯛꯏ ꯍꯥꯏ ꯁꯠꯄ ꯃꯨꯅꯥꯟ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯋꯥꯔꯅꯤꯅꯦ ꯏꯆꯥꯁꯤꯡ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯪ ꯁꯣꯛꯈꯤꯗ꯭ꯔꯣ ꯑꯩꯗꯤ ꯉꯝꯗ꯭ꯔꯦꯍꯦ ꯆꯈꯥꯎꯒꯁꯦ ꯌꯥꯗ꯭ꯔꯦ ꯁꯦꯒꯥꯏꯔꯦ ꯁꯠꯄ ꯉꯥꯡꯗꯨꯅ ꯀꯥꯔꯛꯏ ꯏꯆꯟꯒꯤ ꯆꯥꯛ ꯉꯥꯏꯕꯗ ꯀꯌꯥꯗꯤ ꯋꯥꯔꯨꯔꯦ ꯑꯩꯗꯤ ꯅꯠꯇꯦ ꯏꯟꯖꯥꯡꯕꯨ ꯀꯩꯅꯣ ꯉꯁꯥꯡ ꯊꯣꯡꯕꯅꯤꯗ ꯁꯠꯄ ꯕꯥ ꯍꯥꯎꯕꯗꯤ ꯍꯥꯎꯔꯅꯤꯕꯨ ꯈꯣꯡꯒ ꯏꯁꯤꯡ ꯆꯣꯠꯂꯦ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯇꯧꯕ ꯇꯥꯔꯦ ꯃꯨꯅꯥꯟꯅ ꯁꯠ ꯈꯨꯝꯂꯛꯏ ꯆꯥꯅꯤꯡꯗ꯭ꯔꯒ ꯊꯨꯝꯁꯤꯒ ꯇꯣꯠꯂꯒ ꯍꯦꯛ ꯆꯥꯒꯦꯁꯨ ꯆꯥꯎ ꯃꯤꯅ ꯋꯥꯅ ꯊꯣꯡꯖꯔꯛꯏꯁꯤꯕꯨ ꯍꯣꯏꯗ ꯑꯩꯈꯣꯏꯁꯨ ꯋꯥꯏ ꯍꯥꯏꯕꯕꯨꯗꯤ ꯈꯪꯉꯤ ꯄꯣꯠꯅꯤꯗ ꯃꯨꯈꯤꯅ ꯃꯌꯥꯝꯗꯨꯗ ꯆꯥꯔꯣ ꯍꯥꯎꯕ ꯍꯥꯎꯇꯕ ꯅꯆꯜꯅ ꯊꯣꯡꯕꯅꯤ ꯂꯨꯈꯣꯏ ꯆꯥꯛꯇꯨ ꯆꯈꯣꯝ ꯑꯃ ꯍꯨꯛꯄꯒ ꯃꯣꯔꯣꯛꯁꯤꯗꯤ ꯆꯥꯎꯇꯣꯟꯅ ꯑꯃꯨꯛ ꯀꯌꯥꯝ ꯁꯥꯔꯒꯦꯅꯦ ꯏꯆꯥꯅ ꯊꯣꯡꯕꯁꯤꯕꯣ ꯆꯥꯎꯇꯣꯟꯁꯨ ꯆꯈꯣꯝ ꯑꯃ ꯍꯨꯞꯆꯤꯜꯂꯤ ꯑꯗꯨꯗ ꯍꯣꯏꯅꯦ ꯁꯤꯗꯤ ꯁꯥꯏꯅꯦ ꯂꯨꯈꯣꯏꯅ ꯃꯆꯜꯗ ꯐꯖꯕꯤ ꯅꯪꯕꯨ ꯈꯤꯇꯗꯁꯨ ꯌꯦꯡꯉꯒ ꯊꯣꯡꯕ ꯀꯩꯗꯧꯒꯦ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯕꯨꯛꯅꯤꯡ ꯆꯪꯗꯦ ꯅꯪ ꯍꯌꯦꯡꯋꯥꯏ ꯆꯟꯅꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯐꯅꯁꯨ ꯆꯥꯎꯔꯤꯅꯤ ꯅꯪꯕꯣ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯠꯇ ꯖꯨꯠ ꯆꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦ ꯋꯥꯅꯤ ꯃꯨꯅꯥꯟꯅ ꯑꯃꯨꯛ ꯀꯌꯥꯝ ꯁꯥꯔꯒꯦ ꯍꯥꯏꯁꯤꯕꯣ ꯃꯨꯅꯥꯟ ꯆꯈꯣꯝ ꯑꯃ ꯍꯨꯛꯆꯤꯜꯂꯤ ꯑꯗꯨꯒ ꯁꯠꯄꯅ ꯁꯥꯔꯝꯃꯅꯤꯅꯦ ꯑꯩꯗꯤ ꯆꯥꯖꯔꯔꯣꯏ ꯉꯁꯥꯡꯒ ꯑꯣꯏꯔꯦ ꯆꯦꯟꯕ ꯇꯥꯔꯦ ꯃꯨꯅꯥꯟ ꯆꯥꯛꯇꯨ ꯀꯨꯠ ꯌꯣꯠꯁꯤꯜꯂꯤ ꯑꯗꯨꯒ ꯁꯥꯗꯦꯍꯦ ꯀꯩꯁꯨ ꯌꯥꯝ ꯁꯥꯕ ꯅꯠꯇꯦ ꯑꯩꯅ ꯃꯣꯔꯣꯛ ꯆꯥꯕꯩꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯍꯥꯎꯏ ꯁꯠꯄ ꯃꯥꯗꯤ ꯈꯪꯉꯤꯕꯅꯤ ꯑꯗꯨꯅ ꯇꯧꯔꯁꯤ ꯌꯦꯡꯉꯨ ꯁꯥꯔꯣꯏ ꯅꯪꯗꯤ ꯌꯥꯝ ꯁꯥꯔꯣꯏꯕ ꯕꯥꯕꯥ ꯑꯩꯈꯣꯏ ꯃꯨꯅꯥꯟꯗꯤꯅꯦ ꯃꯣꯔꯣꯛ ꯌꯥꯝꯅ ꯆꯥꯕꯅꯤ ꯑꯗꯨꯅ ꯃꯥꯗꯤ ꯁꯥꯔꯣꯏ ꯃꯥ ꯂꯣꯏ ꯆꯥꯖꯁꯅꯨ ꯁꯦ ꯑꯩꯒꯤ ꯁꯔꯨꯛꯁꯤꯁꯨ ꯆꯥꯁꯤꯜꯂꯨꯁꯤ ꯃꯨꯅꯥꯟ ꯏꯟꯖꯥꯡ ꯃꯌꯥꯝ ꯑꯗꯨ ꯊꯥꯡꯖꯤꯜꯂꯛꯏ ꯐꯖꯕꯤꯗꯤ ꯉꯥꯡꯂꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯨꯈꯤꯅ ꯑꯃꯨꯛ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯈꯤꯇꯁꯨ ꯌꯦꯡꯉꯒ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ ꯅꯕꯨꯡ ꯃꯌꯥꯝꯁꯦ ꯊꯕꯛ ꯁꯨꯔꯤꯕꯅꯤ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯉꯤꯕꯅꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯆꯥꯗꯦꯗ ꯐꯖꯕꯤ ꯇꯞꯅ ꯑꯩꯗꯤ ꯏꯃꯥꯅ ꯊꯔꯝꯕ ꯃꯣꯔꯣꯛ ꯑꯁꯨꯕꯗꯣ ꯎ ꯃꯣꯔꯣꯛ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯁꯨ ꯈꯪꯗꯅ ꯃꯨꯅꯥꯟ ꯃꯥꯅ ꯑꯐ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦꯁꯦ ꯃꯤ ꯑꯉꯥꯡꯁꯦ ꯀꯞꯈꯤꯕ ꯇꯥꯔꯦ ꯃꯥꯁꯨ ꯍꯥꯎꯅꯅꯕ ꯍꯥꯏꯗꯅ ꯉꯥꯒ ꯊꯣꯡꯖꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯈꯔ ꯅꯝꯗꯅ ꯇꯣꯠꯂꯒ ꯆꯥꯅꯔꯣ ꯃꯨꯈꯤꯅ ꯃꯌꯥꯝꯗꯨꯗ ꯆꯥꯔꯣ ꯏꯆꯥꯁꯤꯡ ꯍꯣꯔꯦꯟꯅꯦ ꯀꯥꯔꯒ ꯌꯦꯜꯂ ꯀꯩꯅꯣꯝꯃ ꯊꯣꯡꯉꯁꯤ ꯍꯧꯖꯤꯛꯇꯤꯅꯦ ꯈꯔ ꯆꯥꯕ ꯍꯥꯏꯕꯗꯨꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯨꯅꯥꯟ ꯃꯥꯗꯤ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯏꯀꯥꯏ ꯈꯪꯗꯈꯩ ꯏꯟꯁꯥꯡ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯆꯥꯔꯛꯏ ꯁꯠꯄ ꯃꯥꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯑꯩꯈꯣꯏ ꯏꯇꯥꯎ ꯃꯨꯅꯥꯟꯗꯤ ꯑꯁꯥꯕ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯏꯇꯥꯎ ꯆꯥꯎ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯆꯥꯎ ꯐꯖꯕꯤ ꯃꯊꯟꯇ ꯃꯕꯨꯛꯁꯦ ꯆꯥꯛꯇꯅ ꯁꯤꯕ ꯇꯥꯔꯦ ꯀꯝꯗꯧꯅꯤ ꯁꯤ ꯅꯨꯄꯥꯁꯦ
ꯂꯥꯏꯃ ꯃꯊꯣꯡ ꯆꯥꯗꯦ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯆꯥꯗꯕ ꯌꯥꯗꯕꯅꯤ ꯈꯟꯗꯨꯅ ꯆꯥꯕ ꯌꯥꯕ ꯀꯩꯀꯩꯅꯣ ꯊꯤꯗꯨꯅ ꯆꯥꯅꯔꯛꯏ ꯄꯨꯔꯛꯂꯤꯕ ꯏꯟꯁꯥꯡ ꯃꯌꯥꯝ ꯑꯗꯨ ꯃꯨꯅꯥꯅ ꯂꯣꯏꯅ ꯆꯥꯈ꯭ꯔꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯊꯕꯛ ꯁꯨꯕꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯛꯂꯦ ꯃꯨꯅꯥꯟ ꯃꯥꯗꯤ ꯆꯥꯈꯤꯕ ꯃꯣꯔꯣꯛ ꯑꯗꯨꯒꯤ ꯃꯊꯧ ꯇꯧꯕ ꯍꯧꯔꯛꯂꯦ ꯃꯕꯨꯛ ꯑꯗꯨ ꯆꯥꯛꯄ ꯑꯃꯗꯤ ꯅꯥꯕꯅ ꯂꯣꯏꯔꯦ ꯃꯨꯅꯥꯟ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯏ ꯑꯗꯨꯒ ꯏꯁ ꯑꯩꯗꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯏꯀꯥꯏꯗꯧꯔꯤꯗ ꯃꯨꯅꯥꯟ ꯑꯅꯥꯕꯗꯨ ꯈꯪꯖꯤꯟꯗꯨꯅ ꯊꯕꯛ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯁꯨꯔꯛꯏ ꯑꯗꯨꯕꯨ ꯃꯨꯅꯥꯟ ꯆꯩꯅꯥ ꯑꯗꯨꯅ ꯊꯕꯛ ꯑꯗꯨ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗ꯭ꯔꯦ ꯂꯨꯈꯣꯏ ꯃꯨꯅꯥꯟꯅ ꯇꯧꯔꯤꯕꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯐꯖꯕꯤ ꯆꯠꯂꯣ ꯅꯪ ꯇꯥ ꯃꯨꯅꯥꯟꯒꯤ ꯃꯅꯥꯛꯇ ꯃꯕꯨꯛ ꯑꯁꯤ ꯆꯥꯛꯏꯔ ꯀꯩꯅꯣꯝ ꯇꯧꯔꯤ ꯐꯖꯕꯤ ꯇꯟꯅ ꯌꯥꯅꯤꯗ ꯇꯥꯆꯧ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯌꯥꯗꯦ ꯋꯥꯔꯝꯃꯅꯤ ꯆꯠꯂꯣ ꯅꯪꯅ ꯈꯔ ꯀꯩꯀꯩꯅꯣ ꯑꯝꯇ ꯍꯥꯞꯄꯤꯌꯨ ꯍꯣꯟꯕꯗꯅꯦ ꯃꯥ ꯍꯣꯟꯖꯔꯁꯅꯨ ꯐꯖꯕꯤ ꯃꯥꯁꯨ ꯇꯥꯅ ꯃꯆꯥꯔꯦ ꯈꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯠꯄ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯐꯖꯔꯦ ꯍꯧꯗꯣꯡꯗ ꯉꯥꯔꯤ ꯁꯤꯟꯅꯕꯤꯔꯕꯅꯤꯅ ꯂꯨꯈꯣꯏ ꯍꯥꯏꯕꯁꯤꯁꯨꯅꯦ ꯃꯨꯅꯥꯟꯅꯁꯦ ꯄꯥꯝꯗ꯭ꯔ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯨꯅꯥꯟꯒꯤ ꯃꯅꯥꯛꯁꯤꯗ ꯈꯟꯗꯅ ꯃꯆꯟꯁꯦ ꯊꯕꯛ ꯁꯨꯍꯜꯂꯤ ꯃꯁꯤꯁꯨ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯈꯪꯉꯛꯄ ꯅꯨꯃꯤꯠꯇꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤꯕꯅ ꯐꯖꯕꯤ ꯃꯨꯅꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯅꯕꯨꯛꯇꯣ ꯆꯥꯛꯏꯅꯤꯅꯦ ꯅꯪ ꯃꯨꯅꯥꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯥꯛꯇꯦꯗ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯃꯥꯏ ꯑꯊꯤꯕꯗꯨ ꯁꯨꯒꯠꯂꯤꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯅ ꯍꯥꯏꯔꯒ ꯈꯪꯉꯦ ꯏꯕꯨꯡꯉꯣ ꯀꯩꯁꯨ ꯇꯧꯗꯦ ꯆꯠꯂꯣ ꯅꯈꯣꯏ ꯗꯨꯔꯕꯥꯁꯥꯁꯤꯅ ꯎꯔꯒ ꯆꯤꯡꯅꯈꯤꯅꯤ ꯃꯨꯅꯥꯟ ꯃꯥꯅ ꯑꯣꯏꯅ ꯊꯋꯥꯏ ꯋꯥꯅ ꯍꯥꯏꯔꯛꯄꯅꯤ ꯐꯖꯕꯤꯅ ꯑꯣ ꯏꯕꯨꯡꯉꯣ ꯀꯩꯝꯇ ꯇꯧꯔꯣꯏ ꯇꯥꯆꯧꯅ ꯅꯪꯒꯤꯅꯦ ꯐꯧꯕꯣꯝꯕꯨ ꯍꯥꯞꯄꯨ ꯆꯣꯅ ꯂꯥꯛꯏꯅꯤ ꯀꯔꯤ ꯑꯁꯦꯡꯕ ꯁꯦꯡꯉꯤ ꯅꯪ ꯋꯥꯔ ꯃꯥꯜꯂꯦ ꯅꯪꯒꯤꯁꯦ ꯈꯔ ꯍꯥꯞꯄꯤꯔꯨ ꯆꯣꯅ ꯂꯥꯛꯏꯅꯤ ꯐꯅꯗꯨꯝ ꯐꯔꯦꯅꯦ ꯅꯈꯣꯏ ꯇꯥꯆꯧꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯁꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯃꯥꯅ ꯍꯦꯟꯅꯕꯨ ꯄꯥꯝꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯕꯅꯤꯅꯦ ꯇꯥꯅꯤꯡꯗꯦ ꯍꯦꯟꯅ ꯁꯛꯇꯨꯒ ꯆꯠꯂꯣ ꯐꯧꯗꯨꯝ ꯍꯣꯜꯂꯨ ꯆꯣ ꯉꯥꯏꯈꯣꯗ ꯐꯖꯕꯤ ꯑꯩ ꯄꯨꯛꯀꯥꯁꯦ ꯌꯥꯝ ꯆꯥꯛꯑꯦ ꯀꯩꯅꯣ ꯅꯪꯕꯨ ꯀꯩꯁꯨ ꯁꯥꯗꯦ ꯍꯥꯏꯗꯥꯏꯅꯦ ꯀꯃꯥꯏ ꯁꯥꯔꯣꯏꯗꯣꯏꯅꯣ ꯃꯣꯔꯣꯛꯄꯣꯠꯇꯣ ꯌꯥꯝ ꯊꯥꯛꯄ ꯍꯧꯅꯕ꯭ꯔꯣ ꯑꯗꯨꯗꯤ ꯀꯩꯗꯧꯕꯩ ꯆꯥꯔꯤꯕ ꯏꯅꯦꯝꯄꯣꯛꯅꯦ ꯏꯀꯨꯕꯣꯛꯋꯣ ꯏꯕꯥꯏꯋꯣ ꯃꯌꯥꯝ ꯆꯪꯗꯅ ꯉꯥꯡꯕꯤꯔꯦ ꯑꯗꯨꯗꯗꯤ ꯑꯩ ꯀꯃꯥꯏ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯐꯖꯕꯤ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯇꯨꯅ ꯏꯁꯤꯁ ꯃꯁꯛꯁꯤꯒ ꯏꯅꯦꯝꯄꯣꯛ ꯏꯀꯨꯕꯣꯛ ꯀꯥꯏꯅ ꯄꯛꯇꯦꯀꯣ ꯑꯁꯦꯡꯕꯅꯤ ꯃꯌꯥꯝ ꯆꯪꯗꯅ ꯅꯌꯨꯝ ꯄꯥꯟꯕꯗ ꯆꯟꯅꯔꯣꯏ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯑꯣꯏꯅ ꯀꯞꯅꯤꯡꯉꯛꯑꯕꯅꯤ ꯏꯁ ꯀꯌꯥ ꯃꯥꯅ ꯉꯥꯡꯉꯤꯅꯣ ꯌꯦꯡꯉꯨꯅꯦ ꯁꯛꯊꯤꯕꯤ ꯅꯪꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯅꯪꯁꯦ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯅꯪ ꯅꯨꯡꯁꯤꯃꯟꯗꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯁꯤꯗ ꯀꯨꯝꯃꯤꯁꯦ ꯌꯨꯝꯗꯒꯅꯦ ꯁꯨꯝꯕ ꯊꯕꯛ ꯁꯨꯕꯤꯕ ꯃꯨꯅꯥꯟꯅꯗꯦꯀꯣ ꯑꯅꯤꯗꯣ ꯊꯕꯛ ꯁꯨꯒꯅꯤ ꯍꯥꯏꯕ ꯀꯥꯎꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯏ ꯁꯠꯄꯅ ꯎꯔꯗꯨꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯅꯣꯛꯃꯤꯟꯅꯗꯅꯒ ꯌꯥꯝ ꯇꯧꯏꯅꯦ ꯊꯕꯛꯁꯤ ꯁꯨꯒꯦꯗꯤ ꯍꯥꯏꯗꯦ ꯃꯁꯤ ꯇꯧꯒꯦꯀꯣ ꯁꯠꯄ ꯑꯅꯤꯗꯨ ꯇꯥꯅꯅꯕ ꯂꯥꯎꯔꯛꯏ ꯑꯣ ꯊꯕꯛ ꯁꯨꯕꯤꯌꯣ ꯋꯥꯔꯤꯗꯤ ꯍꯣꯔꯦꯟ ꯌꯨꯝꯗ ꯀꯥꯔꯒ ꯑꯣꯏꯅ ꯁꯥꯟꯅꯔꯁꯦ ꯃꯁꯤꯗꯤ ꯂꯕꯨꯛꯅꯦ ꯐꯧ ꯍꯣꯟꯁꯦ ꯃꯨꯈꯤꯅ ꯑꯣꯏꯅ ꯃꯁꯤ ꯑꯉꯥꯡꯁꯤꯅꯕꯨ ꯍꯦꯛ ꯆꯪꯈ꯭ꯔꯕ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯔꯗꯧꯅꯤ ꯃꯨꯅꯥꯟ ꯁꯠꯄꯗ ꯃꯁꯤ ꯑꯃꯅꯅꯦ ꯌꯦꯠꯈ꯭ꯔ ꯄꯣꯠꯅꯤ ꯆꯠꯂꯣ ꯍꯥꯞꯇꯣꯏꯔꯗꯤ ꯍꯥꯞꯄꯨꯔꯣ ꯌꯥꯝꯅꯗꯤ ꯍꯥꯞꯄꯛꯀꯅꯨꯀꯣ ꯍꯣꯟꯕꯒ ꯉꯝꯗꯦ ꯃꯌꯥꯝꯗꯨ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯇꯨꯅ ꯌꯨꯝꯗ ꯄꯨꯟꯅ ꯀꯥꯔꯛꯂꯦ ꯂꯨꯈꯣꯏꯅ ꯁꯠꯄꯗ ꯁꯠꯄ ꯑꯩꯈꯣꯏꯒꯤ ꯌꯦꯟꯁꯦ ꯑꯣꯏꯅ ꯆꯥꯔꯁꯤ ꯌꯥꯏꯅꯦ ꯑꯩꯗꯤ ꯆꯥꯗꯦ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯗꯤ ꯁꯦꯝꯕ ꯍꯧꯔꯁꯤꯅꯦ ꯃꯌꯥꯝ ꯊꯦꯡꯈꯤꯅꯕ ꯄꯣꯠꯅꯤ ꯆꯥꯎꯇꯣꯟꯅ ꯉꯥꯏꯈꯣꯗꯥ ꯍꯨꯃꯥꯡ ꯉꯥꯏꯍꯥꯛꯇ ꯍꯟꯖꯤꯟꯍꯟꯈꯣꯗꯥ ꯇꯞꯅ ꯇꯧ ꯕꯥꯕꯥ ꯆꯥꯗꯧ ꯂꯩꯔꯕꯕꯨ ꯑꯗꯨꯅ ꯁꯠꯐꯠ ꯇꯧꯕꯅ ꯐꯔꯦ ꯑꯣ ꯍꯣꯏ ꯏꯆꯥꯁꯤꯡꯅ ꯐꯔꯗꯤ ꯇꯧꯔꯣ ꯑꯍꯨꯝꯗꯨ ꯆꯪꯗꯨꯅ ꯌꯦꯟꯗꯨ ꯁꯦꯝꯅꯅꯕ ꯍꯣꯠꯅꯔꯛꯏ ꯃꯨꯅꯥꯟ ꯃꯕꯨꯛ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡ ꯑꯗꯨꯝ ꯃꯦꯟꯗꯨꯅ ꯑꯃꯥꯡꯁꯪ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤ ꯁꯠꯄ ꯂꯨꯈꯣꯏ ꯅꯣꯏ ꯀꯅꯥꯅꯣꯝꯇ ꯏꯁꯤꯡ ꯈꯤꯇ ꯄꯨꯔꯛꯑꯣ ꯌꯥꯗ꯭ꯔꯦ ꯏꯁꯤꯡꯒ ꯄꯨꯁꯟꯕ ꯅꯪꯗ꯭ꯔꯦ ꯁꯠꯄ ꯅꯣꯛꯇꯨꯅ ꯑꯀꯟ ꯁꯥꯔꯗꯤ ꯑꯗꯨꯅꯦ ꯆꯦꯟꯒꯦꯗꯅꯤ ꯅꯪ ꯂꯨꯈꯣꯏꯅ ꯃꯆꯜ ꯑꯗꯨꯕꯨ ꯀꯧꯔꯛꯏ ꯐꯖꯕꯤ ꯅꯪ ꯇꯥ ꯃꯨꯅꯥꯟꯒꯤ ꯏꯁꯤꯡ ꯈꯤꯇ ꯄꯤꯌꯨ ꯂꯥꯎ ꯁꯠꯄ ꯉꯛꯅ ꯀꯩꯅꯣꯗ ꯂꯨꯈꯣꯏ ꯅꯪꯁꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯉꯥꯡꯁꯤ ꯂꯩꯁꯥꯕꯤꯅꯤ ꯑꯃꯁꯤꯅ ꯄꯥꯈꯪ ꯀꯩꯗꯧꯋꯦꯒꯦ ꯃꯨꯅꯥꯟꯁꯨ ꯑꯩꯒꯨꯝꯕꯅꯤ ꯏꯁꯤꯡ ꯄꯤꯕꯕꯨ ꯏꯕꯣ ꯅꯪ ꯇꯧꯅꯨꯗ ꯂꯨꯈꯣꯏ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯧꯁꯤꯟꯕ ꯉꯝꯗꯦ ꯐꯖꯕꯤ ꯊꯣꯛꯂꯛꯇꯨꯅ ꯇꯥꯆꯧ ꯀꯩ ꯍꯥꯏꯕꯅꯣ
ꯑꯣ ꯅꯪ ꯇꯥꯕꯨꯅꯥꯟꯗꯣ ꯅꯥꯟꯊꯔꯛꯑ ꯃꯥꯜꯂꯦ ꯏꯁꯤꯡꯒ ꯄꯨꯁꯟꯗꯉꯩ ꯆꯪꯈ꯭ꯔꯦ ꯅꯪ ꯈꯤꯇ ꯄꯤꯌꯨꯆꯣ ꯑꯩꯈꯣꯏꯅꯦ ꯈꯨꯠꯀ ꯑꯝꯇ ꯁꯪꯗ꯭ꯔꯦ ꯐꯖꯕꯤ ꯇꯟꯅ ꯑꯁ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯗꯤ 이해 ꯀꯩꯗꯧꯋꯤꯒꯦ ꯅꯪ ꯇꯥꯃꯨꯅꯥꯟꯁꯨ ꯑꯩꯒꯨꯝꯕꯅꯤꯅꯦ ꯅꯪꯕꯣ ꯐꯖꯕꯤ ꯇꯟꯅ ꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯐꯖꯕꯤ ꯃꯨꯅꯥꯟꯗ ꯇꯥꯃꯨꯅꯥꯟ ꯏꯁꯤꯡꯁꯤꯗ ꯂꯩꯔꯦ ꯃꯨꯅꯥꯟ ꯃꯅꯨꯡꯗꯒꯤ ꯐꯖꯕꯤꯌꯥ ꯅꯪ ꯁꯨꯕ ꯂꯥꯛꯆꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯁꯤꯗꯕꯨ ꯑꯁ ꯇꯥꯃꯨꯅꯥꯟ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯤꯀꯣ ꯋꯥ ꯌꯥꯝ ꯉꯥꯡꯀꯅꯣ ꯅꯠꯇꯦ ꯁꯦꯕꯥ ꯇꯧꯅꯤꯡꯉꯤꯅꯤꯅ ꯁꯤꯕꯨ ꯅꯪꯕꯨ ꯑꯁ ꯅꯪꯁꯦ ꯌꯥꯝ ꯉꯥꯡꯉꯤꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯤꯡꯗꯣ ꯊꯅꯝꯗꯨꯅ ꯐꯖꯕꯤ ꯊꯨꯅ ꯆꯠꯈꯤ ꯃꯨꯅꯥꯟ ꯃꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯧ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯁꯨꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯐꯖꯕꯤ ꯑꯃꯗꯤ ꯃꯨꯅꯥꯟꯒꯤ ꯏꯪꯒꯤꯠ ꯑꯃꯠꯇ ꯈꯪꯗꯦ ꯑꯅꯤꯁꯤ ꯍꯟꯗꯛꯇꯤ ꯃꯇꯥꯡ ꯑꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯃꯔꯤ ꯆꯦꯠꯁꯤꯟꯅꯈ꯭ꯔꯦ ꯑꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯅꯆꯥ ꯅꯨꯄꯥꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯒꯦ ꯑꯣ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯂꯨꯈꯣꯏ ꯍꯦꯛ ꯂꯥꯛꯄꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯁꯤꯟꯗꯨꯅ ꯆꯦꯟꯈꯤ ꯃꯤꯅ ꯊꯕꯛ ꯁꯨꯁꯤ ꯍꯥꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯌꯨꯝꯗꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯤꯒꯤꯅ ꯃꯊꯨꯟ ꯊꯥꯡꯒꯠꯇꯨꯅ ꯆꯦꯟꯈ꯭ꯔꯦꯕ ꯅꯆꯥꯅꯨꯄꯥꯁꯦ ꯌꯥꯔꯣꯏꯗꯧꯔꯤ ꯃꯤꯒꯤꯅꯦ ꯍꯥꯏꯔꯕꯗꯤꯅꯦ ꯁꯤꯅꯤ ꯅꯥꯅꯤ ꯀꯤꯗꯦ ꯂꯨꯈꯣꯏ ꯈꯣꯏꯗ ꯀꯔꯤꯕꯨ ꯂꯩꯕꯅꯣ ꯈꯪꯗꯤꯌꯦ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯃꯥꯅ ꯆꯠꯂꯤꯕ ꯅꯠꯇꯦꯅꯦꯍꯦ ꯂꯨꯈꯣꯏꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯂꯨꯝꯕ ꯆꯠꯂꯤꯖꯥꯠꯂꯅꯦꯍꯦ ꯑꯩ ꯁꯨꯝ ꯆꯤꯡꯅꯁꯜꯂꯛꯑꯦ ꯌꯨꯝꯗ ꯌꯣꯠꯂꯩ ꯑꯃ ꯐꯥꯎꯕ ꯇꯧ ꯍꯥꯏꯕ ꯌꯥꯗꯕ ꯃꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯑꯁꯦ ꯃꯔꯝ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏ ꯆꯠꯊꯣꯛꯑꯣꯗ ꯊꯥꯖꯅꯤꯡꯗꯦꯗ ꯑꯉꯥꯡ ꯃꯆꯥ ꯈꯣꯝꯅꯝ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤꯕꯗꯨꯕꯨ ꯑꯩ ꯅꯨꯄꯤ ꯅꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯏꯃꯥꯟꯅꯕꯒꯤ ꯃꯆꯟꯅꯨꯄꯤꯁꯤꯡꯁꯦ ꯅꯨꯡꯁꯤꯈ꯭ꯔ ꯄꯣꯠꯅꯤ ꯆꯨꯝꯅ ꯅꯨꯡꯁꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯆꯦꯜꯂꯛꯄꯁꯨ ꯌꯥꯎꯔꯤꯕ ꯀꯣꯡꯒꯥꯏ ꯑꯃꯅꯤꯅꯦ ꯑꯣ ꯃꯈꯣꯏ ꯃꯄꯥ ꯚꯥꯞꯅ ꯗꯣꯂꯥꯟꯗꯣ ꯈꯤꯠ ꯁꯥꯕꯤꯔꯨꯔꯅꯨ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯈꯟꯕ ꯋꯥꯈꯜꯁꯦ ꯑꯔꯥꯟꯕ ꯌꯥꯎꯗꯕꯅꯤ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ ꯃꯄꯥ ꯃꯆꯥ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯃꯗꯨꯁꯨ ꯂꯥꯛꯇꯦꯗꯅ ꯂꯥꯛꯇꯁꯅꯨꯃ ꯇꯣꯝꯕꯤ ꯉꯥꯡꯗꯨꯅ ꯆꯪꯈꯤ ꯑꯅꯤꯁꯤꯁꯨ ꯈꯜꯂꯤꯕꯅꯤ ꯃꯨꯅꯥꯟꯒꯤ ꯃꯇꯧ ꯑꯁꯤꯗ ꯌꯨꯝꯗꯒꯗꯤ ꯀꯔꯤꯃꯠꯇ ꯁꯨꯕꯤꯕ ꯅꯨꯄꯥ ꯅꯠꯇꯦ ꯐꯖꯕꯤ ꯈꯣꯏꯒꯤꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯃꯊꯨꯟ ꯊꯥꯡꯒꯠꯇꯨꯅ ꯆꯦꯜꯂꯤꯕꯅꯤ ꯉꯁꯤꯅ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗꯣ ꯏꯔꯥꯡ ꯂꯥꯡꯉꯤ ꯃꯨꯅꯥꯟ ꯍꯜꯂꯅꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕꯅꯁꯨ ꯂꯣꯏꯔꯦ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯐꯖꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯐꯖꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯨꯅꯥꯟ ꯃꯈꯨꯠ ꯑꯗꯨꯅ ꯃꯆꯤꯟꯗ ꯊꯝꯗꯨꯅ ꯂꯥꯡꯒꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ ꯐꯖꯕꯤ ꯇꯞꯅ ꯃꯨꯅꯥꯟꯗ ꯀꯩꯗꯧ ꯆꯪꯉꯛꯏꯅꯣ ꯇꯥꯆꯧ ꯍꯣꯏ ꯎꯈ꯭ꯔꯒ ꯆꯩ ꯃꯥꯏ ꯆꯥꯖꯔꯖꯅꯤ ꯅꯣꯏ ꯇꯥꯆꯧ ꯍꯣꯏ ꯂꯣꯏ ꯇꯨꯝꯅꯍꯧꯔꯦ ꯅꯪꯁꯨ ꯇꯨꯝꯃꯨꯆꯣ ꯌꯥꯗ꯭ꯔꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯕꯒꯤ ꯌꯥꯗ꯭ꯔꯤꯕ ꯀꯃꯥꯏ ꯌꯥꯗꯣꯏꯅꯣ ꯍꯌꯦꯡ ꯆꯠꯂꯅꯤ ꯅꯪꯁꯨ ꯎꯕ ꯐꯪꯉꯔꯣꯏ ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯩꯁꯨꯅꯤꯗ ꯆꯞ ꯃꯥꯟꯅꯩ ꯏꯅꯦ ꯍꯣꯏ ꯃꯅꯥꯛꯇꯁꯨ ꯆꯠꯂꯔꯣꯏ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯎꯗ꯭ꯔꯗꯤ ꯂꯩꯕꯒ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯁ ꯇꯥꯃꯨꯅꯥꯟ ꯑꯍꯤꯡꯁꯤꯗ ꯑꯗꯨꯒꯨꯝꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯋꯥꯗꯣ ꯍꯥꯏꯒꯅꯨꯕ ꯐꯖꯕꯤ ꯑꯁꯦꯡꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕ ꯑꯍꯤꯡꯁꯦ ꯂꯣꯏꯈꯤꯅꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯎꯅꯔꯒ ꯂꯣꯏꯔꯦ ꯑꯗꯣ ꯆꯠꯂꯣ ꯏꯃꯥ ꯍꯣꯏꯅ ꯈꯪꯈ꯭ꯔꯒꯗꯤ ꯋꯥ ꯊꯣꯛꯅꯕ ꯇꯥꯔꯦ ꯆꯪꯉꯒꯦ ꯅꯪꯁꯨ ꯆꯪꯉꯣꯀꯣ ꯑꯅꯤꯗꯣ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯑꯃꯅ ꯑꯃꯕꯨ ꯂꯥꯞꯅꯈꯤꯅꯤ ꯈꯟꯕꯗ ꯊꯃꯣꯏꯁꯤꯡ ꯑꯗꯨ ꯇꯅꯤꯛꯏ ꯐꯖꯕꯤ ꯃꯥꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯨꯅꯥꯟꯕꯨ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯑꯍꯤꯡ ꯑꯗꯨ ꯂꯣꯏꯈꯤꯗꯨꯅ ꯃꯨꯅꯥꯟ ꯆꯠꯅꯅꯕ ꯍꯥꯏꯅ ꯂꯥꯡꯏ ꯆꯥꯎꯇꯣꯟꯅ ꯏꯆꯥꯁꯤꯡ ꯌꯥꯎꯕꯤꯗꯨꯅ ꯁꯦꯜꯁꯨ ꯌꯥꯝꯅ ꯆꯪꯍꯟꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯁꯤꯡ ꯂꯩꯕꯁꯦ ꯌꯦꯡꯉꯣꯏ ꯃꯨꯅꯥꯟ ꯅꯈꯣꯏꯒꯤ ꯊꯕꯛ ꯂꯩꯔꯁꯨ ꯂꯨꯈꯣꯏꯗ ꯍꯥꯏꯔꯛꯎꯀꯣ ꯅꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯃꯇꯦꯡ ꯇꯧ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯥꯏꯅꯕ ꯌꯥꯗꯦ ꯁꯠꯄꯅ ꯀꯣꯆꯤ ꯀꯣꯠꯇꯨꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯀꯥꯏꯅꯕꯩ ꯋꯥꯗꯤ ꯁꯨꯛꯀꯥꯏ ꯍꯦꯛ ꯀꯥꯏꯅꯔꯔꯣꯏ ꯃꯔꯤꯕꯨ ꯍꯦꯟꯅ ꯆꯦꯠꯁꯤꯜꯂꯛꯄ꯭ꯔꯥ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯦꯅꯦꯍꯦ ꯅꯈꯣꯏ ꯃꯌꯥꯝ ꯍꯧꯗꯅ ꯇꯧꯕꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯀꯔꯤꯃꯠꯇ ꯈꯪꯖꯗ꯭ꯔꯤ ꯍꯥꯟꯅꯒꯨꯝ ꯂꯩꯔꯤ ꯃꯨꯛꯀꯤ ꯑꯔꯩꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯤ ꯂꯥꯡꯉꯤ ꯁꯦ ꯏꯟꯖꯥꯡꯒ ꯌꯥꯝꯅ ꯍꯥꯞꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯝꯕ ꯌꯥꯝꯗꯕ ꯈꯔꯁꯤ ꯄꯨꯔꯣꯀꯣ ꯂꯨꯈꯣꯏꯅ ꯑꯃꯨꯛ ꯑꯣ ꯊꯦꯡꯉꯦ ꯊꯤꯜꯂꯒꯦ ꯂꯥꯛꯑꯣ ꯃꯨꯅꯥꯟ ꯐꯨꯔꯤꯠ ꯈꯥꯎ ꯑꯗꯨꯗꯒꯤ 50 ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯐꯖꯕꯤꯗ ꯄꯤꯔꯛꯏ ꯁꯦ ꯁꯤꯅ ꯅꯪꯒꯤ ꯀꯩꯅꯣꯝꯃ ꯆꯥꯔꯣ ꯐꯖꯕꯤ ꯅꯣꯛꯐꯦꯠ ꯇꯧ ꯃꯨꯅꯥꯟꯒꯤ ꯂꯥꯟꯖꯗ꯭ꯔꯕ ꯁꯥꯕ ꯃꯇꯧ ꯑꯗꯨꯗ ꯃꯨꯈꯤꯅ ꯑꯣꯏꯅ ꯌꯥꯔꯦꯗ ꯊꯕꯛꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯤꯔꯤ ꯑꯗꯨꯗ ꯁꯦꯜ ꯑꯃꯨꯛ ꯄꯤꯔꯝꯕ ꯍꯧꯅꯗꯦ ꯂꯨꯈꯣꯏꯅ ꯑꯃꯨꯛ ꯂꯍꯧ
ꯃꯌꯨꯝꯗꯅꯦ ꯁꯦꯜꯒ ꯊꯝꯐꯝ ꯂꯩꯕ ꯅꯠꯇꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯣꯏꯗꯒꯤ ꯈꯔ ꯂꯧꯗꯅ ꯂꯧ ꯆꯠꯄ ꯃꯊꯟꯇ ꯂꯤꯂꯥꯁꯤ ꯀꯌꯥꯗ ꯃꯥꯅ ꯁꯥꯟꯅꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯃꯨꯅꯥꯟ ꯍꯥꯏꯁꯦ ꯃꯁꯤ ꯑꯩꯅꯅꯦ ꯏ ꯀꯥꯔꯛꯇꯅ ꯍꯥꯏꯗꯣꯛꯇꯣꯏꯅꯤ ꯌꯦꯡꯉꯨꯀꯣ ꯃꯤꯠꯁꯦ ꯅꯥꯏ ꯍꯥꯏꯕꯅꯤ ꯃꯨꯅꯥꯟ ꯃꯍꯧꯁꯥꯒꯨꯝꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯐꯖꯕꯤ ꯅꯤꯡꯊꯤ ꯂꯩꯌꯨꯍꯦ ꯂꯝꯒ ꯍꯦꯟꯒꯅꯨꯀꯣ ꯄꯥꯕꯨꯡ ꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯨ ꯆꯠꯄ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯣ ꯌꯥꯔꯦ ꯂꯤꯂꯥ ꯂꯣꯏꯁꯜꯂꯁꯦ ꯃꯨꯅꯥꯟ ꯇꯤꯡ ꯂꯥꯎꯏ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯑꯅꯤ ꯑꯗꯨ ꯃꯨꯅꯥꯟꯕꯨ ꯊꯤꯟꯗꯣꯔꯛꯏ ꯁꯠꯄꯅ ꯁꯤꯗꯒꯤꯗꯤ ꯄꯥꯛ ꯎꯅꯕ ꯐꯪꯉꯔꯣꯏꯅꯦ ꯀꯝꯗꯧꯕ ꯀꯩꯗꯧ ꯐꯪꯉꯣꯏꯗꯣꯏꯅꯤ ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯃꯨꯅꯥꯟ ꯆꯠꯈ꯭ꯔꯦ ꯐꯖꯕꯤ ꯏꯍꯥꯡ ꯍꯥꯡꯍꯧꯔꯦ ꯐꯖꯕꯤ ꯃꯄꯥꯕꯨꯡꯗ ꯄꯥꯕꯣ ꯂꯧꯁꯨ ꯂꯣꯏꯔꯦ ꯑꯩꯒꯤ ꯐꯤꯇꯨꯀꯣꯟ ꯂꯩꯅꯤ ꯍꯥꯏꯕꯗꯣ ꯂꯩꯔꯣ ꯂꯩꯔꯗꯝꯅꯤ ꯂꯩꯅꯤꯗꯤ ꯁꯨꯝ ꯍꯥꯏ ꯂꯩꯕꯗꯤ ꯁꯨꯛꯂꯩ ꯂꯩꯔꯦ ꯅꯣꯏꯅ ꯂꯩꯔꯣꯏ ꯍꯥꯏꯔꯒꯅ ꯏꯅꯦ ꯈꯣꯏꯗ ꯆꯠꯆꯈ꯭ꯔꯒꯦ ꯂꯨꯈꯣꯏꯅ ꯍꯩ ꯃꯁꯤꯗꯤ ꯃꯤꯅ ꯂꯩꯅꯤ ꯍꯥꯏꯗꯤ ꯀꯣꯛ ꯂꯩꯔꯅꯤꯗꯅ ꯅꯠꯇꯦ ꯅꯪꯅ ꯏꯅꯦ ꯍꯣꯏꯗ ꯆꯠꯆꯈ꯭ꯔꯒꯦꯅ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯩꯗꯨꯅ ꯀꯔꯤꯒꯤ ꯅꯪꯕꯨ ꯅꯍꯥꯟꯋꯥꯏꯗꯤ ꯆꯠꯂꯨ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗꯗꯥꯏꯅꯦ ꯍꯥꯏꯕ ꯇꯥꯕ ꯌꯨꯝꯁꯤꯗ ꯁꯦꯜ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯊꯣꯛꯇꯅ ꯅꯣꯏꯗꯒꯤ ꯅꯤꯔꯒ ꯁꯨꯝ ꯂꯩꯕꯗꯣ ꯇꯜꯂꯤ ꯑꯩꯁꯨ ꯁꯦꯜ ꯇꯥꯟꯒꯦ ꯃꯄꯥꯅ ꯅꯣꯛꯇꯨꯅ ꯃꯥꯅꯤ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝ ꯂꯩꯒꯦ ꯏꯄꯥ ꯁꯣꯏꯗꯅ ꯂꯩꯒꯦꯀꯣ ꯂꯨꯈꯣꯏ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯉꯥꯡꯅ ꯂꯝꯍꯦꯟꯒꯅꯨꯀꯣ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯅꯅꯝꯃꯗꯣ ꯇꯠꯇꯨꯅ ꯇꯣꯛꯀꯅꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤꯀꯣ ꯂꯨꯈꯣꯏ ꯍꯧꯖꯤꯛꯁꯨ ꯃꯆꯟꯕꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯃꯛ ꯈꯜꯂꯤ ꯈꯝꯕꯟꯕ ꯄꯥꯝꯃꯨꯕ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯇꯧꯍꯟꯅꯤꯡꯗ꯭ꯔꯤ ꯃꯆꯜ ꯃꯥꯅꯗꯤ ꯈꯪꯕꯤꯕ ꯅꯠꯇꯦ ꯃꯥꯒꯤ ꯇꯥꯆꯧꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯃꯨꯅꯥꯟ ꯊꯕꯛꯀ ꯂꯩꯇ꯭ꯔꯦ ꯐꯖꯕꯤꯒ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯇꯧꯐꯝ ꯑꯃ ꯈꯪꯂꯛꯇ꯭ꯔꯦ ꯃꯨꯅꯥꯟ ꯐꯖꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯅ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯇꯣꯝꯕꯤꯅ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯂꯨꯈꯣꯏ ꯍꯣꯏꯗ ꯅꯠꯇꯦ ꯅꯪꯅ ꯂꯨꯈꯣꯏꯗ ꯍꯥꯏꯗꯨꯅ ꯂꯩꯔꯤꯁꯤꯕꯨ ꯅꯠꯇꯦ ꯅꯀꯣꯏꯒꯗꯨꯕꯨ ꯐꯨꯝꯒ꯭ꯔꯖꯥꯠꯂ ꯏꯃꯤ ꯅꯪꯕꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯊꯤꯁꯤꯗꯤꯕ ꯃꯨꯅꯥꯟ ꯉꯥꯡꯂꯤꯕ ꯑꯗꯨꯒ ꯇꯥꯗꯦ ꯁꯠꯄꯒꯤꯗ ꯂꯥꯛꯏ ꯁꯠꯄ ꯃꯨꯅꯥꯟ ꯂꯥꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯏ ꯎꯁꯤꯟꯅꯗꯅ ꯂꯩ ꯃꯨꯅꯥꯟ ꯂꯥꯛꯄꯗ ꯑꯝꯇ ꯆꯠꯂꯣ ꯀꯩꯅꯣ ꯉꯝꯃꯔꯣꯏ ꯆꯠꯂꯣ ꯍꯥꯏꯕ ꯎꯅꯗꯕ ꯌꯥꯝ ꯀꯨꯏꯔꯦꯕ ꯊꯃꯣꯏꯁꯤ ꯆꯦꯈꯥꯏꯔꯦ ꯍꯥꯏꯕ ꯅꯊꯧꯅꯥ ꯌꯥꯝ ꯂꯩꯗꯥꯏꯅꯦ ꯆꯪꯉꯒ ꯎꯅꯧꯁꯨ ꯆꯠꯂꯣ ꯑꯁ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯉꯤꯗ ꯆꯠꯂꯣ ꯍꯥꯏꯔꯒꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯠꯄꯕꯨ ꯅꯝꯗꯅ ꯆꯠꯍꯟꯈꯤ ꯁꯠꯄ ꯁꯥꯎꯅꯤꯡꯅ ꯃꯣꯏꯒꯤ ꯄꯥꯈꯣꯟ ꯆꯠꯐꯝꯁꯤ ꯉꯥꯏꯕ ꯑꯩꯁꯦ ꯈꯣꯏꯗꯧꯁꯤ ꯁꯥꯎꯒꯠꯂꯦ ꯍꯥꯏꯕꯅꯤꯗ ꯑꯉꯥꯡꯗꯨꯉꯥꯏ ꯑꯩꯁꯦ ꯁꯠꯄ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯐꯖꯕꯤ ꯂꯨꯈꯣꯏꯅ ꯑꯣꯏꯅ ꯁꯠꯄ ꯀꯩ ꯂꯩꯔꯦ ꯁꯠꯄ ꯇꯟꯅ ꯑꯁ ꯃꯁꯤ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯤ ꯂꯨꯈꯣꯏ ꯑꯃꯨꯛꯀꯁꯨ ꯀꯔꯤ ꯂꯩꯔꯒꯦ ꯐꯖꯕꯤ ꯀꯧꯏꯗꯨꯕꯣ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯁꯅꯥꯕꯨ ꯑꯝꯇ ꯁꯣꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯃꯥꯁꯨ ꯂꯩꯍꯧꯗꯕ ꯐꯖꯕꯤ ꯃꯥꯁꯨ ꯏꯪꯒꯤꯠ ꯈꯪꯏ ꯅꯣꯛꯇꯨꯅꯇ ꯂꯩ ꯂꯨꯈꯣꯏ ꯃꯆꯟꯗ ꯆꯠꯂꯣ ꯁꯣꯛꯄꯤꯔꯨꯔꯣ ꯑꯗꯨꯒ ꯆꯠꯍꯜꯂꯧꯀꯣ ꯐꯖꯕꯤ ꯍꯔꯥꯎꯅ ꯍꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ ꯃꯨꯅꯥꯟ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯠꯄꯅ ꯇꯨ ꯂꯩꯔꯦ ꯃꯁꯛꯁꯦ ꯌꯥꯝ ꯎꯅꯤꯡꯗꯦ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯁꯥꯟꯅꯧꯁꯨ ꯆꯠꯂꯣ ꯐꯖꯕꯤ ꯅꯣꯛꯇꯨꯅ ꯆꯪꯂꯛꯏ ꯃꯨꯅꯥꯟ ꯁꯠꯄꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯐꯖꯕꯤ ꯃꯨꯅꯥꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏ ꯈꯪꯂꯤꯕꯅꯤ ꯃꯥꯁꯨ ꯃꯨꯅꯥꯟꯅ ꯈꯜꯂꯤꯕꯗꯣ ꯀꯩ ꯂꯩꯔꯒꯦ ꯏꯁ ꯀꯔꯤ ꯂꯩꯔꯒꯦ ꯀꯥꯏꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯀꯔꯤꯕꯨꯅꯣ ꯇꯥꯃꯨꯅꯥꯟ ꯁꯨꯃꯥꯏꯅ ꯀꯩꯝꯇ ꯎꯅꯗꯅ ꯄꯥꯎ ꯐꯥꯎꯅꯗꯅ ꯂꯩꯁꯦ ꯍꯥꯏꯔꯕ ꯑꯗꯨꯏ ꯋꯥ ꯑꯣꯏꯔꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯔꯥꯟꯗꯣ ꯈꯔ ꯂꯥꯜꯂꯨꯔꯕꯅꯤꯅ ꯈꯥꯡꯉꯣ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨ ꯃꯁꯦ ꯌꯥꯔꯦ ꯑꯗꯨꯒꯤ ꯑꯣꯏꯗꯤ ꯆꯠꯂꯒꯦ ꯍꯌꯦꯡ ꯊꯥꯕꯜ ꯂꯩꯌꯦ ꯂꯥꯛꯑꯣ ꯑꯩ ꯆꯠꯂꯦ ꯐꯖꯕꯤ ꯊꯧꯋꯥ ꯁꯥꯗꯅ ꯊꯣꯛꯈꯤ ꯃꯨꯅꯥꯟ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯇꯥꯆꯧ ꯂꯩꯍꯧꯋꯦ ꯐꯖꯕꯤ ꯊꯨꯅ ꯆꯠꯈꯤ ꯃꯨꯅꯥꯟ ꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯀꯨꯏꯔꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯕ ꯐꯪꯂꯛꯇ꯭ꯔꯤꯕ ꯑꯁꯤ ꯃꯨꯅꯥꯟ ꯃꯍꯧꯁꯥꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯁꯤ ꯀꯌꯥ ꯄꯥꯝꯖꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯖꯕꯤ ꯂꯩꯔꯝꯒꯅꯤ ꯈꯟꯕꯗ ꯌꯥꯎꯁꯪ ꯊꯥꯕꯜ ꯑꯗꯨ ꯆꯠꯅꯤꯡꯕꯅ ꯃꯈꯣꯡ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯦ ꯃꯨꯅꯥꯟ ꯉꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯁꯠꯄꯒꯤꯗ ꯂꯥꯛꯏ ꯁꯠꯄ ꯉꯛꯅ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯃꯨꯅꯥꯟ ꯗꯥꯔꯤ ꯑꯗꯨꯗ ꯁꯠ ꯐꯝꯊꯈꯤ ꯃꯗꯨꯗ ꯉꯁꯤꯗꯣ ꯊꯥꯕꯜꯅꯤ ꯍꯥꯏꯗꯥꯏꯅꯦ ꯃꯥꯅꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯌꯦꯡꯕ ꯂꯥꯛꯏꯔꯣ ꯁꯠꯄ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯇꯧ ꯑꯗꯨꯗ ꯊꯥꯕꯜ ꯌꯦꯡꯉꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯅꯪꯗꯤ ꯈꯪꯗꯦ ꯌꯦꯡꯅꯤꯡꯗꯨꯅ ꯂꯥꯛꯏꯅꯤ ꯂꯨꯈꯣꯏꯅ ꯀꯝꯗꯧꯕ ꯃꯥ ꯎꯗꯅꯕ ꯂꯣꯠꯂꯒ ꯂꯣꯏ
ꯌꯥꯗꯧꯔꯤꯕ꯭ꯔꯅꯦ ꯑꯗꯨꯕꯣ? ꯑꯗꯨꯛ ꯌꯥꯝꯕ ꯃꯤꯗꯨꯕꯨ ꯐꯔꯦꯅꯦ ꯑꯗꯨꯗꯤ. ꯑꯗꯣ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯕꯨ ꯉꯥꯛꯄ ꯌꯥꯎꯒꯗꯧꯔꯤꯕꯅꯤ. ꯍꯣꯏꯅꯦ ꯌꯥꯎꯖꯧꯅꯦ. ꯑꯩꯁꯨ ꯌꯦꯡꯐꯝ ꯊꯣꯛꯄ ꯌꯦꯡꯉꯒ ꯂꯣꯏꯔꯦ. ꯐꯔꯦ ꯑꯗꯨꯗꯤ. ꯑꯗꯣ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤꯅꯦ ꯂꯨꯈꯣꯏ ꯎꯗꯅꯕ ꯂꯣꯠꯆꯧꯁꯤꯗ ꯂꯩꯔꯦ. ꯅꯠꯇ꯭ꯔꯗꯤꯀꯣ ꯏꯁꯤꯡꯗ ꯉꯥꯅꯕ ꯊꯤꯕ ꯍꯥꯏꯕ ꯐꯥꯎꯕ ꯎꯔꯤꯕ ꯅꯨꯄꯥꯅꯤ. ꯅꯃꯥꯏꯗꯨ ꯄꯣꯝꯖꯅꯤ. ꯑꯅꯤꯗꯣ ꯍꯧꯅꯗꯨꯅ ꯂꯥꯛꯏ. ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯊꯥꯕꯜ ꯍꯧꯗꯣꯛꯀꯗꯕꯒꯤ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯨꯅꯥꯟ ꯃꯃꯤꯠꯇꯨ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯐꯖꯕꯤꯕꯨ ꯊꯤꯔꯤ. ꯎꯔꯤ. ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯁꯖꯤ ꯃꯆꯥꯅ ꯃꯄꯤꯕꯨ ꯇꯊꯛ ꯇꯊꯛ ꯌꯦꯡꯕꯒꯨꯝꯅ ꯀꯅꯥꯗ ꯄꯥꯏꯁꯤꯒꯦ, ꯀꯔꯣꯝꯗ ꯆꯣꯡꯁꯤꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯗꯣ. ꯐꯖꯕꯤ ꯉꯁꯤꯅ ꯑꯃꯨꯛꯀ ꯍꯦꯜꯂꯤ ꯐꯖꯕ. ꯐꯖꯗꯨꯅ ꯂꯩꯔꯤꯕ ꯃꯁꯛ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯂꯩꯇꯦꯡ ꯀꯌా ꯑꯃꯅ ꯃꯥꯏꯗ ꯃꯤꯠꯇ ꯍꯥꯞꯆꯤꯟꯕ ꯑꯗꯨꯗꯗꯤ ꯃꯨꯅꯥꯟ ꯉꯥꯎꯗꯨꯅ ꯋꯥꯟꯊꯒꯗꯧꯔꯤ. ꯁꯠꯄꯅ "ꯑꯣꯏ ꯑꯣꯏ ꯄꯥꯛꯊꯧꯑꯣ, ꯂꯨꯈꯣꯏ ꯂꯥꯛꯑꯦ, ꯄꯥꯛꯊꯧ ꯍꯥꯏꯕꯅꯤ ꯅꯪꯕꯣ, ꯀꯣꯟꯅ ꯃꯥ ꯆꯠꯈ꯭ꯔꯒ ꯌꯦꯡꯉꯨ ꯍꯥꯏꯕ." ꯁꯠꯄ ꯃꯨꯅꯥꯟꯒꯤ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯝꯁꯤꯜꯂꯤ. ꯂꯨꯈꯣꯏ ꯊꯥꯕꯜ ꯆꯣꯡꯂꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗ ꯉꯥꯛꯇꯨꯅ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯠꯂꯤ. ꯃꯤꯀꯨꯞ ꯐꯥꯗꯦ ꯍꯧꯖꯤꯛꯇ ꯏꯍꯥꯡ ꯍꯥꯡꯂꯝꯕ ꯂꯝꯄꯥꯛ ꯑꯗꯨ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯈꯤꯗ꯭ꯔꯦ. ꯃꯨꯅꯥꯟ ꯃꯥꯒꯤ ꯃꯤꯠꯅꯔ ꯈꯪꯗꯦ, ꯐꯖꯕꯤ ꯃꯥꯇꯕꯨ ꯄꯥꯏꯒꯦ ꯍꯥꯏꯕ ꯅꯨꯄꯥꯇꯅ ꯃꯁꯤꯡ ꯌꯥꯝꯅ ꯎꯏ. ꯃꯨꯅꯥꯟ ꯐꯖꯕꯤꯒꯤ ꯅꯣꯟꯊꯗꯨꯅ ꯅꯣꯛꯄ ꯋꯥꯔꯤ ꯁꯥꯕ ꯅꯨꯄꯥ ꯑꯗꯨ ꯎꯔꯒ ꯃꯊꯟꯇ ꯈꯟꯖꯩ. "ꯑꯥꯏ ꯃꯁꯤ ꯋꯥꯔꯤꯒ ꯁꯥꯏꯅꯦ ꯃꯁꯦ." ꯁꯥꯎꯅꯤꯡꯗꯨꯅ ꯑꯩꯅ ꯀꯣꯛ ꯆꯪꯁꯤꯜꯂꯒ ꯈꯨꯗꯥꯡꯁꯤ ꯇꯞ ꯄꯥꯏꯕꯅꯤꯀꯣ, ꯆꯩ ꯆꯥꯔ ꯆꯥ. ꯃꯌꯥꯒꯁꯤꯅ ꯍꯤꯒꯠꯂꯤꯕ. ꯈꯣꯏꯗꯧꯁꯤ ꯁꯥꯎꯒꯠꯂꯤꯗ. ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ? ꯌꯦꯡꯉꯨꯅꯦ ꯃꯁꯦ. ꯐꯩ ꯐꯩ. ꯅꯪꯅꯦ ꯅꯣꯡꯁꯤꯗ ꯉꯥꯟꯈꯤꯁꯅꯨ. ꯅꯨꯡꯉꯥꯏꯅꯦꯕ. ꯈꯤꯒꯠꯂꯤꯕ ꯅꯌꯥꯗꯣ ꯈꯤꯗꯍꯟꯒꯦꯕ ꯅꯪ. ꯊꯥꯕꯜꯗꯣ ꯂꯣꯏꯅꯔꯛꯂꯤ. ꯁꯠꯄꯅ "ꯏꯕꯨꯡꯉꯣ ꯆꯠꯍꯧꯔꯣ, ꯊꯥꯕꯜꯁꯨ ꯂꯣꯏꯔꯦ. ꯂꯨꯈꯣꯏꯅ ꯎꯈꯤꯕ ꯇꯥꯔꯦ." ꯃꯨꯅꯥꯟ ꯅꯨꯡꯉꯥꯏꯇꯅ "ꯁꯠꯄ, ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯀꯣꯏꯕ ꯍꯧꯅꯗꯦꯗ. ꯑꯩ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ." "ꯑꯦ ꯀꯩꯒꯤ?" "ꯅꯪꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨ. ꯑꯩꯕꯨ ꯍꯨꯔꯥꯟꯕꯗꯧꯅ ꯐꯣꯡꯅ ꯅꯣꯡꯃꯗ ꯃꯥꯒ ꯆꯠꯃꯤꯟꯅꯕ ꯂꯦꯞꯃꯤꯟꯅꯕ ꯐꯥꯎꯕ ꯐꯪꯗꯦ. ꯉꯁꯤꯃꯛꯇꯁꯨ ꯃꯥꯅ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯒ ꯊꯥꯕꯜ ꯄꯥꯏꯅꯗꯨꯅ ꯆꯣꯡꯉꯤ. ꯑꯩꯅ ꯌꯦꯡꯕ ꯐꯥꯎꯕ ꯂꯣꯠ ꯂꯣꯠꯇꯨꯅ ꯌꯦꯡꯉꯤ." "ꯑꯣ ꯑꯗꯨꯗꯤ ꯍꯧꯅ ꯁꯥꯅꯤ. ꯀꯩꯝꯇ ꯈꯜꯂꯨꯅꯨ. ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ. ꯑꯗꯨꯝ ꯀꯥꯟꯗꯅꯦ ꯅꯩꯊꯦꯛꯑꯒ ꯂꯣꯏꯔꯦ. ꯍꯧꯖꯤꯛꯀꯤꯗꯤ ꯆꯠꯂꯣ ꯂꯥꯛꯑꯣ." "ꯑꯩ ꯐꯖꯕꯤꯗ ꯋꯥ ꯑꯃꯇꯪꯗꯤ ꯍꯥꯏꯅꯤꯡꯕꯅꯤ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯍꯥꯏꯕ. ꯍꯌꯦꯡ ꯍꯥꯏꯔꯣ. ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ? ꯑꯩ ꯍꯌꯦꯡ ꯀꯧꯊꯣꯛꯄꯤꯔꯒꯦ." ꯁꯠꯄ ꯊꯥꯕꯜ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯅ ꯃꯨꯅꯥꯟꯕꯨ ꯊꯤꯟꯕ ꯊꯣꯛꯂꯛꯏ. ꯑꯅꯤꯗꯨ ꯆꯠꯈꯤꯕꯗꯨ ꯂꯨꯈꯣꯏꯅ ꯎꯔꯦ. "ꯑꯁꯤꯕꯨ ꯃꯨꯅꯥꯟꯒ ꯁꯠꯄꯒ ꯅꯠꯇ꯭ꯔꯅꯤ? ꯃꯥꯅꯤꯗ." "ꯃꯨꯅꯥꯟ ꯃꯥꯗꯤ ꯊꯥꯕꯜ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯀꯩꯝꯇꯒ ꯍꯥꯏꯔꯛꯇ꯭ꯔꯤꯁꯤꯅ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ? ꯃꯇꯥ ꯑꯃꯅꯤꯅꯦ ꯑꯅꯤꯁꯦ." ꯂꯨꯈꯣꯏ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯤꯡꯅꯕ ꯈꯤꯇꯪ ꯐꯥꯎꯏ, ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯜꯂꯨꯗꯦ. ꯃꯨꯅꯥꯟꯅ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯃꯥ ꯁꯨꯛꯊꯥ ꯊꯥꯖꯗꯦ. ꯃꯨꯅꯥꯟ ꯃꯥ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯦ. ꯐꯖꯕꯤꯅ ꯇꯧꯔꯤꯕꯗꯨ ꯈꯜꯂꯨꯕꯗ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ. ꯍꯥꯏꯅ ꯍꯥꯏꯅ ꯅꯣꯡꯉꯥꯟꯈꯤꯗꯨꯅ ꯑꯅꯤꯗꯨ ꯃꯍꯧꯁꯥꯅ ꯁꯠꯄꯒꯤꯗ ꯎꯅꯩ. ꯃꯨꯅꯥꯟ ꯁꯥꯎꯅ "ꯉꯁꯤꯗꯤ ꯆꯦꯜꯂꯗꯕꯅꯤ." ꯐꯖꯕꯤ ꯉꯛꯅ "ꯀꯩꯅꯣ ꯇꯥ ꯃꯨꯅꯥꯟ? ꯆꯦꯟꯕ ꯀꯥꯏꯗꯤ ꯀꯩꯅꯣ? ꯀꯩꯅꯣ ꯅꯪ ꯇꯧꯔꯛꯏꯗꯨꯕꯣ?" "ꯅꯠꯇꯦ, ꯅꯪ ꯇꯧꯔꯤꯗꯣ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯕ? ꯊꯥꯕꯜ ꯌꯦꯡꯕ ꯂꯥꯛꯑꯣꯅ ꯀꯧꯔꯤ. ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯒ. ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯉꯁꯤ ꯍꯦꯛ ꯆꯦꯟꯗ꯭ꯔꯕ ꯅꯣꯏꯗ ꯂꯥꯛꯑꯒ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯒꯗꯕꯅꯤ ꯈꯪꯉꯨ." "ꯇꯥꯅꯤꯡꯗꯦꯍꯦ ꯇꯥ ꯃꯨꯅꯥꯟ. ꯋꯥ ꯊꯣꯛꯅꯅꯕ ꯁꯤꯟꯒꯅꯨ. ꯅꯪ ꯑꯩꯅ ꯍꯥꯏꯁꯦ ꯊꯥꯖꯗꯦ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯀꯣꯏꯕ ꯀꯅꯥ ꯌꯥꯎ? ꯑꯩ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯟꯕ꯭ꯔꯣ?" ꯑꯅꯤꯗꯨ ꯈꯠꯅꯕꯗ ꯃꯩ ꯍꯧꯔꯦ. ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯠꯄꯅ "ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛꯑꯣ. ꯃꯤꯒ ꯂꯣꯏꯅ ꯇꯥꯈꯤꯕ ꯇꯥꯔꯦ. ꯐꯖꯕꯤ, ꯃꯨꯅꯥꯟꯅ ꯍꯥꯏꯔꯤꯁꯦ ꯌꯥꯔꯣ. ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯗꯣꯏꯅꯤ." "ꯑꯩ ꯉꯝꯃꯣꯏꯌꯦ ꯇꯥ ꯁꯠꯄ. ꯊꯥꯆꯧꯅ ꯐꯨꯅꯤꯌꯦ." "ꯏꯍꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯩꯗꯧ ꯐꯨꯗꯣꯏꯅꯣ? ꯅꯪ ꯇꯥ ꯃꯨꯅꯥꯟꯗ ꯆꯦꯟꯕꯕꯨ ꯀꯩꯝꯇ ꯇꯧꯔꯣꯏ. ꯆꯠꯂꯣꯁꯦ. ꯅꯪ ꯇꯥ ꯃꯨꯅꯥꯟ ꯈꯣꯏꯗ ꯂꯩꯕꯗꯣ ꯌꯨꯝꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ. ꯆꯠꯂꯣ ꯆꯠꯂꯣ ꯆꯠꯂꯣ. ꯅꯪ ꯇꯥ ꯃꯨꯅꯥꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ." ꯑꯅꯤꯗꯨ ꯆꯪꯗꯨꯅ ꯐꯖꯕꯤꯕꯨ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ. ꯁꯠꯄ ꯅꯣꯛꯇꯨꯅ "ꯃꯈꯥ ꯇꯥꯕ ꯀꯨꯝꯍꯩꯗꯤ ꯅꯨꯡꯉꯥꯏꯗꯧꯔꯤ." ꯂꯩꯀꯥꯏ ꯃꯌꯥꯝꯗꯨ ꯐꯖꯕꯤ ꯆꯦꯟꯈ꯭ರೆ ꯍꯥꯏꯅ ꯋꯥ ꯋꯥ ꯂꯥꯎꯅꯩ. ꯅꯨꯄꯥꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯣꯏꯁꯨ ꯈꯪꯗ꯭ꯔꯤ. ꯑꯅꯤꯁꯤ ꯀꯔꯤꯃꯇ ꯃꯅꯤꯟ ꯐꯪꯍꯟꯕ ꯅꯠꯇꯦ. ꯁꯠꯄ ꯈꯛꯇꯅꯤ ꯈꯪꯂꯤꯕ. ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯨꯅꯥꯟꯒꯤ ꯃꯄꯥ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯏ. ꯃꯇꯝ ꯑꯁꯤꯗ ꯈꯛꯇ ꯂꯨꯈꯣꯏ ꯃꯨꯅꯥꯟꯗꯅꯤ ꯍꯥꯏꯕ ꯈꯪꯏ. ꯃꯨꯅꯥꯟ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ. "ꯍꯨꯔꯥꯟꯕ! ꯑꯩꯅ ꯃꯥꯕꯨ ꯀꯅꯥ ꯅꯠꯇꯦ ꯈꯟꯗꯨꯅ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯒ ꯂꯩꯔꯝꯃꯣ ꯂꯩꯔꯝꯃꯣ. ꯃꯉꯛ ꯁꯝꯕꯗꯣ ꯀꯛꯀꯦꯕ. ꯑꯗꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ. ꯑꯩꯕꯨ ꯑꯩ ꯑꯃ ꯂꯩꯅ ꯂꯩꯅ ꯎꯁꯤꯠꯇꯕ." ꯂꯨꯈꯣꯏ ꯁꯥꯎꯅ ꯃꯨꯅꯥꯟꯒꯤꯗ ꯂꯥꯛꯏ. ꯁꯠꯄ ꯌꯧꯔꯛꯏ. ꯂꯨꯈꯣꯏ ꯃꯨꯅꯥꯟꯕꯨ ꯉꯛꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯏ. ꯑꯗꯨꯒ "ꯂꯥꯎ ꯂꯥꯎ ꯁꯤ ꯂꯥꯎꯕ. ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯤ ꯍꯥꯏꯅ ꯈꯟꯒꯦ? ꯍꯨꯔꯥꯟꯕ! ꯑꯩꯅꯗꯤ ꯊꯃꯣꯏ ꯑꯗꯨꯛ ꯁꯦꯡꯂꯒ ꯅꯪꯅ ꯑꯗꯨꯛ ꯃꯛꯄ ꯊꯕꯛ ꯑꯗꯨ ꯇꯧꯕ." ꯃꯨꯅꯥꯟ ꯂꯨꯈꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ "ꯏꯕꯥꯏ, ꯏꯕꯥꯏ, ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯇꯥꯕꯤꯌꯣꯕ. ꯏꯕꯥꯏ."
ꯑꯩꯁꯦ ꯀꯅꯥ ꯅꯠꯇꯦꯕ ꯍꯧꯖꯤꯛꯇꯤ ꯂꯨꯈꯣꯏ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯀꯔꯤꯒꯤ ꯏꯕꯥꯏ ꯀꯔꯤꯒꯤ ꯏꯕꯥꯏ ꯅꯪ 이씨 이바이가 이찬누피 후란바 ꯅꯪ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯑꯗꯨꯛ ꯇꯧꯁꯤꯟꯅꯕ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯅꯥꯟꯒꯤ ꯃꯃꯥꯏꯗꯨꯗ ꯊꯤꯟꯒꯦ ꯇꯧꯏ ꯐꯖꯕꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯈꯨꯠ ꯂꯣꯟꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯇꯥꯆꯧ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯃꯥꯏ ꯃꯔꯥ ꯅꯠꯇꯦꯕ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯇꯥꯆꯧ ꯂꯨꯈꯣꯏ ꯃꯆꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯨꯅꯥꯟꯕꯨ ꯊꯥꯗꯣꯔꯛꯏ ꯂꯨꯈꯣꯏ ꯁꯥꯎꯅ ꯏꯕꯥꯏ ꯀꯩ ꯃꯇꯨꯡ ꯃꯅꯥꯏ ꯋꯥꯍꯩꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯗꯅꯦ ꯅꯉꯛ ꯁꯝꯗꯣ ꯀꯛꯀꯗꯕꯅꯤ ꯈꯪ ꯅꯪ ꯑꯗꯨ ꯎꯁꯤꯠꯇꯕ ꯅꯪ ꯆꯨꯝꯅ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏ ꯂꯣꯏꯅ ꯄꯨꯜꯂꯤ ꯂꯨꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥ ꯑꯃ ꯐꯥꯎꯕꯁꯨ ꯍꯥꯏꯕ ꯉꯝꯅꯗ꯭ꯔꯤ ꯂꯨꯈꯣꯏꯅ ꯑꯃꯨꯛꯀꯁꯨ ꯍꯣꯔꯦꯟꯅꯦ ꯅꯨꯃꯤꯗꯥꯡ ꯄꯣꯠꯂꯣꯏ ꯁꯦꯠꯇꯨꯅ ꯄꯨꯔꯛꯀꯗꯕꯅꯤ ꯈꯨꯗꯛꯇ ꯂꯨꯍꯣꯡꯒꯗꯕꯅꯤ ꯁꯦꯜ ꯈꯔ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯤ ꯎꯁꯤꯠꯇꯕ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯊꯨꯏ ꯇꯨꯀꯠꯆꯩ ꯑꯩꯅꯗꯤ ꯀꯌꯥꯗꯤ ꯊꯥꯖꯔꯨꯕ ꯑꯗꯨꯒ ꯍꯨꯔꯥꯜ ꯂꯣꯟꯆꯠ ꯆꯠꯄ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯦꯛ ꯌꯥꯗꯕ ꯊꯣꯛꯂꯕ ꯑꯩꯅ ꯀꯔꯤ ꯇꯧꯒꯦ ꯌꯦꯡꯉꯨ ꯆꯥꯎꯇꯣꯟ ꯈꯣꯏꯅ ꯁꯥꯎꯕꯗꯒꯤ ꯂꯨꯈꯣꯏꯅ ꯍꯦꯟꯅ ꯁꯥꯎꯏ ꯆꯥꯎꯇꯣꯟꯅ ꯋꯥ ꯇꯦꯟꯁꯤꯜꯂꯛꯏ ꯇꯥꯗꯥ ꯍꯣꯔꯦꯟ ꯍꯦꯛꯇ ꯄꯨꯕꯤꯔꯛꯑꯣ ꯃꯁꯤꯅ ꯐꯔꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯅꯤꯗꯨ ꯂꯨꯍꯣꯡꯕꯗ ꯇꯥꯔꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯉꯛꯅꯩ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯁꯨꯛꯃꯥꯟ ꯃꯥꯟꯗꯦ ꯈꯔ ꯑꯃꯅ ꯍꯥꯏꯅꯩ ꯃꯨꯅꯥꯟꯗꯤ ꯁꯤꯡꯉꯤ ꯃꯌꯨꯝ ꯆꯪꯗꯨꯅ ꯅꯨꯄꯤ ꯀꯣꯏꯗꯨꯅ ꯂꯧꯏ ꯍꯥꯏꯅ ꯈꯔ ꯑꯃꯅꯁꯨ ꯃꯨꯅꯥꯟꯕꯨ ꯃꯆꯟꯅꯨꯄꯤ ꯍꯨꯔꯥꯟꯕ ꯃꯁꯦꯜ ꯇꯥꯔꯦ ꯍꯥꯏꯅ ꯃꯤꯒꯤ ꯆꯤꯟ ꯃꯦꯟꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯅꯤ ꯑꯗꯨꯗꯤ ꯊꯨꯡꯅꯗꯨꯅ ꯃꯆꯥ ꯐꯥꯎꯕ ꯂꯩꯈ꯭ꯔꯦ ꯂꯨꯈꯣꯏꯁꯨ ꯇꯞꯅ ꯇꯞꯅ ꯁꯥꯎꯕ ꯏꯪꯊꯔꯛꯇꯨꯅ ꯃꯍꯧꯁꯥꯒꯨꯝꯅ ꯃꯆꯟ ꯑꯗꯨ ꯂꯧꯁꯤꯟꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯨꯅꯥꯟ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯡ ꯑꯗꯨꯝ ꯀꯧꯅꯔꯤ ꯂꯨꯈꯣꯏꯅ ꯌꯥꯗ꯭ꯔꯗꯨꯅ ꯐꯖꯕꯤ ꯅꯣꯛꯇꯨꯅ ꯃꯆꯥꯗ ꯋꯥꯔꯤ ꯍꯥꯏꯕꯕꯨ ꯁꯤꯅꯤꯗ ꯏꯁ ꯁꯤꯒꯤ ꯑꯣꯏꯔꯦ ꯑꯗꯣ ꯏꯃꯥ ꯃꯥꯃꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕꯣ ꯍꯧꯖꯤꯛꯇꯤ ꯐꯔꯦꯗ ꯅꯪꯒꯤ ꯁꯥꯟꯅꯄꯣꯠꯀ ꯑꯆꯥꯄꯣꯠꯀ ꯃꯌꯥꯝ ꯃꯌꯥꯝ ꯂꯩꯔꯛꯏꯁꯤꯗꯤ ꯑꯗꯣ ꯏꯃꯥ ꯃꯥꯃꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ꯭ꯔꯥ ꯁꯥꯊꯤ ꯃꯥꯗꯤꯅꯦ ꯂꯝ ꯍꯦꯟꯕ ꯌꯥꯗꯦ ꯑꯣ ꯇꯟꯖꯥ ꯑꯗꯨꯗ ꯃꯨꯅꯥꯟ ꯆꯪꯂꯛꯏ ꯐꯖꯕꯤ ꯃꯆꯥꯗ ꯅꯣꯛꯇꯨꯅ ꯇꯨ ꯅꯨꯄꯤ ꯍꯨꯔꯥꯟꯕ ꯅꯪ ꯄꯥꯕꯁꯦ ꯂꯥꯛꯑꯦ ꯃꯨꯅꯥꯟ ꯚꯥꯞ ꯑꯗꯨꯝ ꯇꯥꯏ ꯋꯥꯍꯩ ꯑꯁꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯎꯕꯗ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕ ꯋꯥꯅꯤ ꯃꯨꯅꯥꯟ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯛꯏ ꯑꯁꯨꯝꯅ ꯃꯨꯅꯥꯟ ꯃꯥꯅ ꯉꯝꯗꯨꯅ ꯅꯝꯗꯅ ꯐꯖꯕꯤꯁꯨ ꯍꯨꯔꯥꯜꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ